ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯗ ꯆꯤꯡꯈꯩ ꯍꯥꯏꯅ ꯀꯧꯕ ꯄꯥꯈꯪ ꯑꯔꯤꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯈꯩꯒꯤ ꯌꯥꯝꯅ ꯁꯥꯔꯩ ꯀꯟꯕꯗ ꯅꯠꯇꯅ ꯃꯆꯤꯟꯁꯨ ꯌꯥꯝꯅ ꯀꯟꯕꯤ, ꯃꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯕꯗ ꯍꯂꯦꯡꯕ ꯅꯥꯏꯗꯕꯤ ꯃꯆꯜꯅꯨꯄꯤ ꯂꯥꯏꯖ ꯀꯧꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯈꯩ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯃꯃꯥꯕꯨ ꯀꯧꯏ꯫ "ꯏꯃꯥ! ꯍꯣꯏ ꯏꯃꯥ! ꯏꯃꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯇꯥꯗ꯭ꯔꯥ ꯈꯪꯗꯦ ꯁꯨꯛꯀꯟꯅ ꯀꯧꯔꯤꯁꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯤꯁꯨ ꯃꯇꯥꯡ ꯆꯥꯗꯅ ꯄꯦꯜꯂꯝꯅꯤ ꯑꯩꯗꯤ꯫ ꯏꯃꯥ! ꯍꯣꯏ ꯏꯃꯥ! ꯁꯤꯔꯕꯣ ꯅꯪ?" ꯊꯕꯥꯅ: "ꯍꯦ ꯁꯤꯗꯦꯍꯦ, ꯀꯔꯤꯅꯣ ꯏꯁꯤꯡ ꯊꯛꯂꯨꯕꯒꯤ ꯈꯨꯝꯕ ꯌꯥꯗꯕꯒꯤ ꯈꯨꯝꯗ꯭ꯔꯤꯕꯅꯤ ꯑꯩꯒꯤꯁꯦ꯫ ꯊꯣꯡ ꯂꯣꯟꯕꯁꯨ ꯅꯠꯇꯦ ꯏꯃꯨꯡꯁꯤꯗ ꯆꯪꯉꯛꯑꯒ ꯀꯧꯒꯦꯁꯨ ꯅꯠꯇꯦꯅꯦ, ꯁꯨꯃꯥꯡꯁꯤ ꯂꯦꯞꯇꯨꯅ ꯀꯧꯗ꯭ꯔꯕꯁꯨ ꯀꯣꯛ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯥ ꯈꯪꯗꯦꯕ꯫ ꯅꯪꯗꯤ ꯅꯄꯥ ꯆꯥꯒꯦꯅ ꯑꯩꯕꯨ ꯀꯧꯔꯤꯔꯣ?" ꯆꯤꯡꯈꯩ ꯃꯀꯣꯛꯇꯨ ꯃꯈꯨꯠꯇꯨꯅ ꯍꯥꯏꯔꯞ ꯍꯣꯠꯂꯗꯨꯅ ꯏꯀꯥꯏꯔꯞ ꯇꯧꯅ: "ꯑꯁ ꯏꯃꯥ, ꯑꯩ ꯅꯃꯧ ꯅꯨꯄꯤ ꯄꯨꯔꯛꯂꯤ꯫ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯏꯁꯧ ꯂꯥꯡꯉꯤꯁꯦ, ꯑꯩꯗꯤ ꯏꯀꯥꯏ." "ꯍꯥ, ꯀꯔꯤ ꯏꯃꯧ ꯄꯨꯔꯛꯂꯤ ꯍꯥꯏꯕ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯌꯥ ꯄꯪꯍꯤꯡ ꯍꯤꯒꯠꯂꯤꯕꯗꯨꯗ? ꯍꯥ, ꯀꯗꯥꯏ ꯑꯩꯒꯤ ꯏꯃꯧꯗꯤ?" ꯆꯤꯡꯈꯩ ꯃꯁꯥꯗꯣ ꯈꯔ ꯆꯥꯊꯣꯛꯂꯒ: "ꯇꯨ ꯏꯃꯥ, ꯑꯩꯒꯤ ꯇꯨꯡꯗ ꯂꯦꯞꯂꯤꯌꯦ, ꯌꯦꯡꯉꯣ." "ꯏꯃꯥꯒꯤ ꯆꯤꯡꯈꯩ, ꯀꯔꯤꯅꯣ ꯑꯩꯕꯨ ꯑꯃꯝꯕꯁꯤꯗ ꯀꯔꯤꯃꯇ ꯎꯗꯦꯃꯤ ꯑꯩꯕꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯨ ꯃꯈꯨꯠꯇꯨꯅ ꯅꯣꯏꯗꯨꯅ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ꯫ "ꯍꯦ, ꯁꯤꯗꯤ ꯑꯩꯒꯤ ꯃꯤꯠꯅ ꯅꯠꯇꯦ, ꯀꯅꯥꯝꯇ ꯂꯩꯇꯦ, ꯁꯪꯁꯥꯔꯁꯤ ꯏꯍꯥꯡ ꯍꯥꯡꯏ." "ꯍꯥ, ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯦ? ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯇꯨꯡꯁꯤ ꯂꯦꯞꯍꯧꯕꯅꯤꯗ, ꯑꯩꯕꯨ ꯀꯗꯥꯏꯗ ꯃꯥꯡꯈ꯭ꯔꯤꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯅ? ꯂꯩꯍꯥꯎ, ꯂꯩꯍꯥꯎ!" ꯊꯕꯥꯅ: "ꯍꯩ ꯌꯥꯔꯦ, ꯅꯪ ꯑꯃꯅꯦ ꯅꯨꯄꯤꯁꯨ ꯄꯨꯔꯛꯇꯕ ꯃꯥꯅ ꯀꯌꯥꯗ ꯃꯥꯅ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥ ꯁꯥꯟꯅꯕꯗꯧ ꯁꯥꯟꯅꯔꯤꯕꯅꯣꯅꯦꯁꯦ? ꯍꯥ, ꯄꯥꯈꯪ ꯑꯔꯤꯕ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕꯁꯤꯗꯤ." "ꯐꯥꯒꯤ ꯅꯠꯇꯦ ꯃꯤꯃ, ꯑꯩ ꯑꯁꯦꯡꯕꯒꯤ ꯅꯃꯧ ꯄꯨꯔꯛꯏꯅꯦꯃꯤ." "ꯀꯗꯥꯏ ꯑꯗꯨꯗꯤ? ꯍꯥ, ꯀꯗꯥꯏ ꯏꯃꯧꯗꯣ? ꯀꯔꯥꯏꯅꯣ? ꯅꯠꯇꯦ ꯐꯨꯔꯤꯠꯈꯥꯎ ꯃꯅꯨꯡꯗꯒ ꯂꯣꯠꯂꯤꯕ꯭ꯔꯥ ꯏꯕ?" "ꯑꯣ ꯂꯩꯍꯥꯎ, ꯅꯪꯁꯨ ꯀꯣꯛ ꯊꯣꯛꯂꯛꯑꯣ ꯀꯩꯗꯧꯒꯦ? ꯂꯣꯠꯇꯅ ꯑꯃꯨꯛ ꯂꯩꯔꯒ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯌꯥꯝ ꯊꯥꯖꯗ꯭ꯔꯦꯕ." ꯂꯩꯍꯥꯎꯗꯨ ꯁꯨꯃꯥꯡꯒꯤ ꯀꯨꯟꯗꯣ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯇꯞꯂꯤ ꯇꯞꯂꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ "ꯇꯨ ꯁꯤ ꯂꯩꯔꯦ, ꯂꯩꯍꯥꯎ, ꯅꯪꯗꯤ ꯏꯃꯥꯀꯤꯗꯅ ꯀꯨꯟꯗꯣ ꯄꯥꯝꯕꯤꯁꯤꯒꯤ ꯃꯔꯨꯝꯁꯤꯗ ꯂꯣꯠꯂꯨꯔꯤ ꯑꯣꯏꯔꯦ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯨꯄꯤ ꯄꯣꯔꯛꯑꯦꯅ ꯏꯃꯥ." ꯊꯕꯥ ꯂꯩꯍꯥꯎꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ: "ꯏꯃꯥꯒꯤ ꯆꯤꯡꯈꯩ, ꯀꯔꯤꯅꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤꯒꯤ ꯐꯤꯖꯣꯜ ꯑꯁꯤꯕꯨ? ꯅꯠꯇꯦ ꯃꯤꯔ ꯂꯥꯏꯔ ꯏꯃꯥꯕꯨ ꯀꯤꯕ ꯑꯃ ꯌꯥꯎꯔꯦꯅꯦ." "ꯏꯃꯥ, ꯀꯣꯟꯅ ꯇꯞꯅ ꯋꯥꯔꯤꯗꯣ ꯑꯩ ꯍꯥꯏꯔꯒꯦ, ꯂꯩꯍꯥꯎ ꯏꯃꯥꯅꯤ ꯈꯨꯔꯨꯝꯃꯣ." ꯂꯩꯍꯥꯎꯁꯨ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯗꯨꯅ: "ꯏꯃꯥ, ꯅꯃꯧꯕꯨ ꯂꯧꯁꯤꯟꯕꯤꯌꯨ." "ꯌꯥꯔꯦꯗ, ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯊꯨꯅ ꯆꯪꯅꯕ ꯇꯧꯁꯤ. ꯃꯝꯅꯒ ꯃꯝꯕꯅꯦ, ꯅꯁꯛꯁꯨ ꯁꯦꯡꯅ ꯎꯗꯦ, ꯐꯤꯖꯣꯜꯗꯨꯒ ꯏꯅꯦꯝꯅꯦ ꯁꯨꯝ ꯀꯤꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯏ. ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯍꯥꯟꯅ ꯆꯪꯈꯤꯁꯤꯁꯦ, ꯂꯥꯛꯑꯣꯁꯦ." ꯏꯃꯨꯡ ꯌꯧꯔꯕꯗ ꯊꯕꯥꯅ: "ꯑꯩꯈꯣꯏ ꯃꯄꯥ, ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ, ꯅꯆꯥꯅꯨꯄꯥꯅꯅꯦ ꯅꯃꯧ ꯅꯨꯄꯤ ꯄꯨꯔꯛꯂꯤꯌꯦ, ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨ ꯂꯥꯛꯑꯣ ꯃꯤ. ꯅꯃꯧ ꯑꯁꯦ ꯃꯁꯛ ꯈꯨꯐꯖ ꯑꯃ ꯇꯧꯋꯦꯃꯤ ꯅꯪꯕꯣ." ꯐꯛꯆꯥꯎꯁꯨ ꯊꯣꯛꯂꯛꯇꯨꯅ: "ꯀꯩꯅꯣ ꯏꯄꯥꯒꯤ ꯆꯤꯡꯈꯩ, ꯅꯨꯄꯤ ꯆꯦꯟꯕꯕꯨ ꯃꯌꯥꯡꯂꯪ ꯃꯆꯨꯒꯤ ꯐꯅꯦꯛ ꯁꯦꯠꯂꯒ ꯆꯦꯟꯕ ꯍꯧꯅꯕ꯭ꯔꯅꯦ?" "ꯍꯩ ꯏꯃꯥꯒꯤ ꯂꯥꯏꯖꯥ, ꯅꯪꯕꯨ ꯅꯕꯨꯡꯅ ꯅꯅꯝꯃ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯄꯨꯔꯛꯂꯤꯕꯁꯦ ꯌꯦꯡꯂꯨ ꯂꯥꯎꯅꯦ." "ꯍꯩꯃꯥ, ꯃꯁꯤꯕꯨ ꯇꯨꯝꯈ꯭ꯔꯕ ꯖꯥꯠꯂꯅꯦ? ꯈꯨꯝꯂꯛꯇ꯭ꯔꯦꯅꯦꯁꯦ." ꯆꯤꯡꯈꯩ ꯇꯞꯅ: "ꯏꯃꯥ, ꯕꯥꯕꯥ, ꯂꯩꯍꯥꯎꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯖꯔꯕꯅꯤ. ꯃꯕꯣꯛ ꯑꯃꯒ ꯃꯥꯒ ꯈꯛꯇ ꯂꯩꯖꯕꯅꯤ. ꯉꯔꯥꯡꯁꯦ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯂꯩꯍꯥꯎꯒꯤ ꯃꯕꯣꯛꯇꯣ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯕꯣꯛ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯂꯩꯍꯥꯎꯕꯨ ꯃꯇꯣꯝꯇ ꯌꯨꯝꯕꯨꯗꯨ ꯊꯝꯂꯕ ꯄꯥꯝꯗꯕꯗꯒꯤ ꯆꯠꯅꯗꯕ ꯊꯤꯗꯅ ꯂꯩꯍꯥꯎꯕꯨ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯤꯅꯤ꯫ ꯐꯔꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯅ ꯑꯍꯜ ꯈꯔ ꯇꯥꯟꯅꯗꯨꯅ ꯀꯔꯤꯅꯣ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯏꯀꯨꯅ ꯌꯨꯝ ꯑꯁꯤꯗ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯅꯤ ꯏꯃꯧꯁꯤꯗꯤ꯫ ꯋꯥꯈꯜ ꯁꯣꯟꯊꯕ ꯌꯥꯗꯦꯀꯣ, ꯍꯧꯖꯤꯛꯇꯤ ꯏꯃꯧꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ." ꯊꯕꯥꯅ: "ꯃꯧꯋꯥ, ꯅꯪꯕꯨ ꯆꯍꯤꯒꯗꯤ ꯀꯌꯥ ꯁꯨꯔꯦ?" "ꯏꯃꯥ, ꯆꯍꯤ 10 ꯆꯪꯂꯛꯄꯗ ꯉꯥꯏꯔꯤ." "ꯍꯩꯃꯥ, ꯑꯗꯨꯗꯤ ꯅꯆꯟꯅꯨꯄꯤ ꯑꯃ ꯂꯩꯔꯤꯕꯁꯤꯅ ꯏꯃꯧꯗꯒꯤ ꯆꯍꯤ ꯍꯜꯂꯦꯗꯅ." "ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ, ꯏꯅꯦꯝꯗꯤꯅꯦ
ꯏꯃꯧꯅ ꯈꯪꯗ ꯍꯩꯇꯕ ꯄꯨꯝꯕ ꯏꯅꯦꯝꯅ ꯂꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯧꯔꯤꯕꯅꯤ꯫ ꯏꯅꯦꯝꯗꯤ ꯏꯃꯧꯒꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯑꯁꯤ ꯎꯕꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯒꯤ ꯏꯆꯥ ꯄꯥꯈꯪ ꯑꯔꯤꯕꯁꯦ ꯏꯃꯧ ꯐꯖꯕꯤ ꯈꯟꯕ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ꯫ ꯆꯤꯡꯈꯩꯅ ꯍꯩꯕꯅꯤ ꯏꯃꯥ꯫ ꯉꯁꯥꯏ ꯃꯈꯩ ꯃꯥꯒꯤ ꯀꯥꯗ ꯂꯣꯟꯅ ꯋꯥꯔꯤ ꯇꯥꯔꯝꯕ ꯂꯥꯏꯖꯥ ꯁꯥꯎꯅ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯉꯥꯡ ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ? ꯊꯕꯥꯅ ꯍꯦ ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯂꯥꯏꯖꯥ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯥꯁꯦ ꯅꯕꯨꯡ ꯑꯁꯤꯅ ꯄꯨꯔꯛꯂꯤꯕ ꯅꯅꯝꯃꯅꯤꯅꯦ꯫ ꯑꯣ ꯑꯩꯁꯨ ꯈꯪꯉꯦ, ꯑꯗꯨꯅꯕꯨ ꯃꯃꯤꯡ ꯍꯪꯂꯤꯕꯁꯤꯅꯤ꯫ ꯏꯃꯧ ꯏꯕꯦꯝꯃ ꯅꯪ ꯀꯔꯤꯁꯨ ꯈꯟꯒꯅꯨꯀꯣ, ꯅꯆꯜꯂꯁꯦ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕꯅꯤ꯫ ꯄꯤꯛꯂꯤꯉꯩꯗ ꯅꯤꯡꯉꯥꯏ ꯐꯠꯇꯕꯒꯤ ꯁꯪꯗꯨꯅ ꯀꯞꯄꯗ ꯈꯅꯥꯎꯒꯤ ꯋꯥ ꯉꯥꯡꯕꯗ ꯆꯨꯝꯊꯣꯛꯅꯅꯕ ꯖꯥꯂꯣꯅꯤ ꯑꯃ ꯌꯥꯎꯕꯗꯣ ꯁꯦꯒꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯪ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ꯫ ꯏꯃꯥꯒꯤ ꯆꯤꯡꯈꯩ ꯁꯦ ꯏꯃꯧꯁꯦ ꯅꯪꯒꯤ ꯀꯥꯗ ꯄꯨꯁꯤꯟꯕꯤꯈ꯭ꯔꯣ꯫ ꯏꯃꯥ ꯏꯃꯧ ꯍꯣꯡꯗꯣꯛꯅꯅꯕ ꯐꯤ ꯂꯧꯊꯣꯛꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯆꯤꯡꯈꯩꯅ ꯂꯩꯍꯥꯎꯕ ꯄꯨꯁꯤꯟꯈꯤꯕꯗꯨ ꯂꯥꯏꯖ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯏꯃꯥꯒꯤ ꯂꯥꯏꯖ ꯁꯦ ꯐꯅꯦꯛ ꯑꯅꯤꯁꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯖꯩ ꯑꯃꯨꯛꯇꯤ ꯌꯦꯡꯉꯨ, ꯅꯅꯝꯃ ꯁꯦꯠꯍꯟꯒꯦ꯫ ꯏꯃꯥ ꯅꯪꯕꯨ ꯅꯀꯣꯛꯇꯣ ꯀꯔꯤꯝꯇ ꯈꯟꯊꯕ ꯉꯝꯗꯕ꯭ꯔꯣ? ꯑꯁꯤꯒꯤ ꯂꯝꯖꯥ ꯁꯔꯥ ꯅꯨꯄꯤꯁꯤꯅ ꯀꯝꯗꯧꯅ ꯌꯨꯝ ꯑꯁꯤꯒꯤꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯁꯤꯗꯅꯦ ꯊꯤꯟꯗꯣꯛꯈꯤꯅꯕ ꯇꯧꯁꯤ꯫ ꯍꯩ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯍꯥ? ꯅꯅꯝꯃ ꯁꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯅꯦ꯫ ꯃꯁꯤꯗꯤ ꯃꯥ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯒꯗꯧꯔꯤꯒꯦ? ꯉꯁꯤ ꯈꯛꯇ ꯌꯨꯝꯁꯤ ꯂꯥꯛꯂꯒ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯂꯝꯖꯥ ꯁꯔꯥ ꯍꯥꯏꯒꯦ, ꯂꯝꯖꯥ ꯁꯔꯥ ꯅꯨꯄꯤꯅꯦ ꯁꯤ꯫ ꯊꯕꯥ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯏꯃꯥꯒꯤ ꯂꯥꯏꯖ ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ, ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯑꯕꯨꯛꯁꯤꯜ ꯄꯤꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯨꯄꯤ ꯑꯃꯒꯤ ꯑꯋꯥꯕꯗꯤ ꯅꯨꯄꯤ ꯅꯪꯅꯁꯨ ꯎꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯂꯥꯏꯖ ꯀꯞꯇꯨꯅ ꯏꯃꯥ ꯅꯪꯃꯛꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕꯅꯤꯀꯣ, ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯌꯨꯝꯁꯤ ꯂꯥꯛꯄ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯑꯩꯁꯨ ꯑꯩꯅ ꯑꯉꯝꯕ ꯇꯧꯗꯨꯅ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯍꯩ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯌꯨꯀꯣ꯫ ꯅꯪ ꯁ꯭ꯋꯥꯏꯗ ꯏꯅꯦꯕꯣꯛ ꯌꯥꯝꯅ ꯁꯥꯔꯛꯀꯅꯨ, ꯅꯄꯥ ꯇꯥꯔꯗꯤ ꯅꯪ ꯁꯣꯏꯗꯅ ꯑꯃꯨꯛ ꯐꯨꯕꯤꯔꯅꯤ꯫ ꯁꯣꯝꯗ ꯂꯩꯍꯥꯎꯗꯤ ꯂꯥꯏꯖꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥ ꯈꯖꯤꯛ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯂꯩꯍꯥꯎꯒꯤ ꯄꯨꯛꯅꯤꯡ ꯈꯪꯕꯅ ꯆꯤꯡꯈꯩꯅ ꯂꯩꯍꯥꯎ ꯅꯪ ꯀꯔꯤꯁꯨ ꯈꯟꯒꯅꯨꯀꯣ, ꯑꯩꯈꯣꯏ ꯂꯥꯏꯖꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡꯅ ꯍꯥꯏꯗꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯒꯤ ꯈꯔ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯍꯥꯏꯕ ꯈꯪꯗꯕꯅꯤ꯫ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯇꯥ ꯆꯤꯡꯈꯩ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯐꯛꯆꯥꯎꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯒ ꯇꯥꯟꯅꯔꯗꯨꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯂꯦꯞꯂꯕꯒꯤ ꯇꯨꯡꯗ ꯆꯤꯡꯈꯩ ꯑꯃꯗꯤ ꯂꯩꯍꯥꯎ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯂꯥꯏꯖꯗꯤ ꯃꯃꯥꯅ ꯃꯥꯒꯤ ꯋꯥ ꯀꯔꯤꯁꯨ ꯇꯥꯕꯤꯗ ꯃꯕꯨꯡꯕꯨ ꯂꯩꯍꯥꯎꯒ ꯂꯨꯍꯣꯡꯈꯤꯕꯁꯤꯗ ꯂꯥꯏꯖꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯇꯧꯒꯅꯤ? ꯑꯩꯒꯤ ꯏꯅꯝꯃꯗꯤ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯅ ꯑꯩꯒꯤ ꯏꯕꯨꯡꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯀꯅꯥꯁꯨ ꯂꯩꯖꯗꯕꯤ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯂꯝꯖꯥ ꯁꯔꯥꯃꯥꯒꯨꯝꯕꯤꯅ ꯑꯩꯒꯤ ꯏꯕꯨꯡꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯕ ꯅꯠꯇꯦ꯫ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ? ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯁꯛ ꯐꯥꯎꯕ ꯌꯦꯡꯅꯤꯡꯂꯤꯕ ꯑꯩ, ꯑꯗꯨꯅ ꯃꯁꯤꯗ ꯈꯔ ꯊꯨꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯥꯏꯖ ꯂꯩꯍꯥꯎꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯆꯩꯕ ꯊꯥꯡꯕ ꯀꯌꯥ ꯇꯧꯔꯛꯂꯝꯃꯤ꯫ ꯆꯥꯡꯁꯤꯕꯨ ꯀꯩꯅꯣ ꯁꯤꯕꯣ? ꯑꯁꯨꯛ ꯍꯥꯎꯇ꯭ꯔꯤꯕꯁꯤꯕꯣ? ꯃꯌꯨꯝꯗ ꯑꯁꯤꯒꯨꯝꯕ ꯃꯊꯦꯜ ꯂꯨꯀꯣꯏꯗꯤ ꯑꯃꯠꯇ ꯆꯥꯕ ꯐꯪꯖꯔꯛꯇ꯭ꯔꯕꯅꯤꯅ ꯀꯔꯝꯅ ꯃꯊꯦꯜ ꯂꯨꯀꯣꯏꯁꯦ ꯊꯣꯡ ꯊꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕꯤ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯅꯤ ꯇꯣꯏꯅ ꯄꯥꯜꯂꯛꯏꯕꯅꯤꯅꯦ ꯍꯥ? ꯍꯦ ꯑꯁꯨꯛ ꯍꯥꯎꯔꯤꯕ ꯏꯟꯁꯥꯡꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯎꯇꯦꯌꯦ? ꯅꯔꯩ ꯈꯦꯠꯇꯕ ꯀꯌꯥꯝ ꯀꯨꯏꯔꯦ ꯃꯥꯒꯤ ꯂꯥꯏꯖ? ꯐꯛꯆꯥꯎꯅ ꯑꯩ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯅꯤꯡꯊꯤꯅ ꯆꯥꯒꯦ ꯀꯣ, ꯑꯩ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ꯫ ꯊꯛ ꯈꯥ ꯈꯪꯅ ꯆꯠꯅꯁꯤꯀꯣ, ꯑꯩ ꯁꯥꯎꯔꯛꯂꯕꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ꯫ ꯂꯥꯏꯖꯅ ꯋꯥ ꯃꯈꯥ ꯁꯨꯝ ꯁꯝꯊꯔꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯆꯤꯡꯈꯩꯅ ꯂꯩꯍꯥꯎꯗ ꯑꯣꯏꯅ ꯆꯩꯔꯛꯂꯝꯃꯤ꯫ ꯂꯩꯍꯥꯎ ꯍꯌꯦꯡꯗꯒꯤ ꯏꯟꯁꯥꯡꯁꯦ ꯈꯔ ꯍꯥꯎꯅ ꯊꯣꯡꯉꯨꯀꯣ, ꯏꯆꯜꯁꯦ ꯆꯥꯕ ꯊꯛꯄ ꯌꯥꯝ ꯄꯦꯠꯆꯕꯅꯤ꯫ ꯍꯣꯏ ꯇꯥ ꯆꯤꯡꯈꯩ꯫ ꯆꯤꯡꯈꯩꯅ ꯂꯩꯍꯥꯎꯗ ꯆꯩꯈꯤꯕꯗꯨꯗ ꯂꯥꯏꯖꯗꯤ ꯃꯕꯨꯡꯅ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯕꯤꯔꯅꯤ ꯈꯟꯗꯨꯅ ꯂꯥꯏꯖꯗ ꯁꯥꯎꯅ ꯆꯥꯔꯣꯏꯗ ꯍꯦꯛ ꯆꯥꯛꯀ, ꯑꯁꯨꯛ ꯍꯥꯎꯇꯕ ꯏꯟꯁꯥꯡꯁꯤꯗꯤ ꯅꯪ ꯍꯦꯛ ꯆꯥꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯟꯁꯥꯡ ꯑꯗꯨ ꯂꯥꯏꯖꯅ ꯂꯩꯍꯥꯎꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯊꯣꯛ ꯍꯦꯛ ꯍꯩꯖꯤꯜꯂꯤ꯫ ꯂꯩꯍꯥꯎ ꯈꯪꯅ ꯏꯃꯥ! ꯊꯕꯥꯅ ꯍꯦ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯏꯟꯁꯥꯡ ꯑꯁꯤꯕꯨ ꯃꯤꯒꯤ ꯃꯀꯣꯛꯇ ꯍꯩꯖꯤꯟꯕ ꯍꯧꯅꯕ꯭ꯔꯅꯦꯍꯦ? ꯑꯉꯥꯎꯕꯤ ꯃꯤꯔꯣꯜ ꯊꯨꯡꯗꯕꯤ ꯅꯪꯕꯣ! ꯏꯃꯥ ꯅꯪꯅ ꯀꯔꯤ ꯈꯪꯒꯦ? ꯃꯥꯒꯤꯁꯦ ꯌꯥꯏ ꯍꯥꯏꯗꯅ ꯇꯧꯒꯦꯅ ꯇꯧꯔꯤꯕꯅꯤ, ꯃꯇꯨꯡꯗ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯜꯂꯤꯕꯅꯦ ꯑꯩꯒꯤꯁꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯥꯛꯁꯦ ꯅꯪꯅ ꯀꯣꯛ ꯊꯣꯡꯕꯗꯤ ꯀꯩꯗꯧꯏ? ꯍꯌꯦꯡꯗꯒꯤ ꯅꯪꯅ ꯆꯥꯛ ꯊꯣꯡꯒꯗꯕꯅꯤꯀꯣ, ꯌꯥꯝꯅ ꯋꯥ ꯄꯦꯠꯀꯗꯕ ꯑꯣꯏꯔꯗꯤ꯫ ꯍꯥꯏꯌꯣ
ꯌꯨꯝꯁꯤꯗ ꯃꯤꯅꯥꯏ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯑꯩꯅ ꯀꯩꯗꯧꯕꯩ ꯆꯥꯛ ꯊꯣꯡꯖꯔꯨꯅꯤꯒꯦ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯕꯦꯝꯃꯅꯤ ꯃꯕꯦꯝꯃ ꯐꯛꯆꯥꯎꯅ ꯏꯕꯨꯡꯉꯣ ꯆꯠꯂꯣ ꯏꯄꯥꯒꯤ ꯁꯥꯟꯅꯩꯕꯤ ꯋꯥꯁꯥꯗꯣ ꯂꯨꯈꯨꯝꯗ ꯂꯩꯍꯧꯕꯅꯤ ꯃꯤ ꯋꯥꯔꯛꯀꯦ ꯃꯄꯥ ꯐꯛꯆꯥꯎꯒꯤ ꯃꯁꯤꯡ ꯈꯪꯕꯅ ꯂꯥꯏꯖꯗꯨ ꯁꯥꯎꯁꯤꯟꯅꯗꯨꯅ ꯉꯥꯡꯗꯨꯅ ꯄ꯭ꯔꯦꯞ ꯄ꯭ꯔꯦꯞ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯑꯦ ꯃꯃꯥ ꯅꯪ ꯅꯆꯥꯁꯤ ꯃꯇꯝ ꯆꯥꯔꯤꯉꯩ ꯅꯁꯥꯅ ꯈꯪꯅ ꯋꯥꯔꯛ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯑꯉꯥꯡ ꯋꯥꯔꯛꯄꯗ ꯅꯪꯁꯨ ꯌꯥꯎꯔꯛꯂꯣꯏ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯅꯨꯄꯥꯅ ꯑꯩꯈꯣꯏꯒꯤ ꯆꯀ꯭ꯔꯤꯁꯤꯁꯨ ꯀꯥ ꯂꯦꯞꯐꯨ ꯀꯥꯟꯗ꯭ꯔꯦꯐꯨ ꯑꯇꯣꯡ ꯑꯇꯣꯡꯕꯗ ꯂꯦꯞꯄ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯄꯤꯛꯂꯤꯉꯩ ꯑꯩꯅ ꯏꯆꯥ ꯋꯥꯔꯛꯄꯗꯅ ꯑꯉꯥꯡ ꯐꯨꯆꯩ ꯍꯥꯏꯗꯅ ꯑꯩꯕꯨ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯕ ꯊꯥꯡꯕ ꯇꯧꯕꯤꯈ꯭ꯔꯒ ꯍꯧꯖꯤꯛ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯆꯥꯎꯔꯛꯄ ꯀꯥꯟꯁꯤꯗꯅ ꯏꯆꯥ ꯋꯥꯔꯛꯑꯣꯏ ꯌꯥꯝ ꯋꯥꯔꯛꯄ ꯆꯠꯇꯧꯔꯤꯑꯕ ꯅꯆꯥ ꯃꯤꯔꯣꯜ ꯊꯨꯡꯗꯕꯤ ꯑꯉꯥꯎꯕꯤꯁꯤꯒꯤ ꯃꯇꯧꯃꯛꯅꯦ ꯐꯛꯆꯥꯎ ꯁꯥꯎꯅꯤꯡꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯝꯂꯒ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯆꯤꯡꯈꯩꯗꯤ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯂꯝꯗꯦ ꯏꯃꯧ ꯏꯕꯦꯝꯃ ꯏꯁꯦ ꯅꯀꯣꯛꯁꯦ ꯑꯃꯨꯛ ꯇꯥꯅ ꯊꯥꯗꯣꯛꯂꯨꯁꯨ ꯏꯃꯧ ꯏꯁꯝꯒꯁꯦ ꯂꯣꯏꯅ ꯀꯦꯟꯕ ꯇꯥꯔꯦ ꯏꯃꯥ ꯂꯨꯈꯥꯛꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯛꯂꯒꯦ ꯌꯥꯅꯤꯗ ꯏꯃꯥ ꯑꯩ ꯂꯨꯈꯥꯛꯁꯦ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯀꯣꯛꯁꯦ ꯀꯣꯟꯅ ꯇꯞꯅ ꯊꯥꯗꯣꯛꯂꯒꯦ ꯌꯥꯗꯦ ꯂꯨꯈꯥꯛ ꯑꯁꯤꯗꯤ ꯏꯃꯥ ꯂꯣꯏꯁꯤꯟꯕꯤꯔꯒꯦ ꯐꯠꯇꯕ ꯃꯤꯒ ꯈꯛ ꯃꯥꯟꯅꯕ ꯍꯧꯅꯗꯦꯀꯣ ꯏꯃꯧꯗꯤ ꯋꯥꯈꯜ ꯇꯥꯕꯤꯅꯤ ꯆꯠꯂꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯖꯒꯗꯕ ꯆꯥꯛ ꯑꯗꯨ ꯀꯅꯥꯁꯨ ꯃꯕꯨꯛ ꯃꯔꯤꯜ ꯊꯟꯅ ꯑꯗꯨꯃꯛ ꯆꯥꯈꯤꯗ꯭ꯔꯤ ꯂꯩꯍꯥꯎꯅ ꯇꯥꯁꯤꯡꯈꯩ ꯀꯔꯤꯒꯤꯅꯣ ꯂꯥꯏꯖꯅ ꯑꯩꯕꯨ ꯃꯅꯝ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗ꯭ꯔꯤꯕꯁꯤꯕꯣ ꯑꯩꯁꯤꯕꯨ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗ꯭ꯔꯕ꯭ꯔꯥ ꯂꯩꯍꯥꯎ ꯑꯩꯁꯨ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯄꯨꯝꯕ ꯈꯪꯏ ꯑꯗꯨꯕꯨ ꯏꯆꯜ ꯑꯁꯤꯅ ꯌꯨꯝ ꯑꯁꯤ ꯂꯩꯗꯅ ꯀꯌꯥꯃꯨꯛ ꯀꯨꯏꯅ ꯂꯩꯔꯗꯣꯏꯅꯣ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯩ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯗ꯭ꯔꯕꯅꯤ ꯑꯩꯒꯤ ꯏꯆꯜꯒꯤ ꯂꯤꯆꯠ ꯃꯕꯨꯡꯉꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ ꯃꯇꯝ ꯈꯔꯗꯤ ꯅꯪ ꯐꯅ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕ ꯂꯩꯔꯕꯁꯨ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯏꯃꯥ ꯄꯥꯕꯅ ꯅꯪꯕꯨ ꯂꯨꯅ ꯇꯧꯔꯤꯕꯁꯤꯗꯤ ꯅꯪ ꯃꯇꯝ ꯈꯔꯗꯤ ꯄꯦꯟꯊꯣꯛꯅ ꯂꯩꯕ ꯇꯝꯃꯨ ꯅꯪꯅꯕꯨ ꯂꯥꯟꯗ꯭ꯔꯕꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯛꯈꯤꯅꯤ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝꯗꯣ ꯉꯥꯏꯕ ꯇꯥꯕꯅꯤ ꯍꯣꯏ ꯇꯥꯁꯤꯡꯈꯩ ꯑꯩꯁꯨ ꯉꯝꯂꯤꯕ ꯃꯈꯩ ꯏꯆꯜ ꯂꯥꯏꯖꯒꯤ ꯃꯅꯤꯡ ꯊꯨꯡꯅꯕ ꯍꯣꯠꯅꯗꯨꯅ ꯌꯦꯡꯂꯒꯦ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯟꯗꯒꯤ ꯂꯥꯏꯖꯅ ꯂꯩꯍꯥꯎꯕꯨ ꯀꯧꯔꯛꯂꯝꯃꯤ ꯂꯩꯍꯥꯎꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯂꯥꯏꯖ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯀꯔꯤꯅꯣ ꯏꯅꯝꯃ ꯇꯥꯆꯧꯒꯤ ꯃꯅꯥꯛꯇ ꯁꯨ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯤꯗꯨꯕꯣ ꯅꯨꯄꯥ ꯃꯅꯝ ꯅꯝꯂꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯏꯕꯨꯡꯗ ꯀꯔꯝꯕ ꯍꯤꯒꯥꯏ ꯋꯥꯇꯝ ꯁꯤꯜꯂꯤꯕꯅꯣ ꯁꯤ ꯑꯩꯒꯤ ꯐꯤꯔꯣꯜ ꯑꯃꯣꯠꯄ ꯈꯔ ꯂꯩꯔꯤꯕꯁꯦ ꯇꯨꯔꯦꯟꯗ ꯄꯨꯊꯗꯨꯅ ꯅꯤꯡꯊꯤꯅ ꯁꯨꯔꯨꯁꯣ ꯅꯪꯒꯤ ꯍꯧꯅꯕꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯏꯁꯨ ꯇꯥꯗꯕꯤꯗꯣ ꯍꯦꯛ ꯇꯧꯔꯛꯑꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ ꯂꯩꯍꯥꯎ ꯂꯥꯏꯖꯅ ꯍꯥꯏꯔꯤꯕꯗꯨ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯨꯕ ꯇꯧꯗ ꯇꯨꯔꯦꯟꯗ ꯐꯤ ꯑꯃꯣꯠꯄꯁꯤꯡꯗꯨ ꯄꯨꯊꯗꯨꯅ ꯅꯤꯡꯊꯤꯅ ꯁꯨꯔꯕꯒꯤ ꯇꯨꯡꯗ ꯌꯨꯝꯗꯃꯨꯛ ꯀꯥꯔꯛꯇꯨꯅ ꯐꯤꯁꯤꯡꯗꯨ ꯅꯤꯡꯊꯤꯅ ꯐꯧꯗꯣꯛꯂꯝꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯇꯧꯕꯒ ꯂꯥꯏꯖꯅ ꯑꯃꯨꯛ ꯀꯧꯔꯛꯇꯨꯅ ꯏꯅꯝꯃ ꯅꯨꯡꯊꯤꯜꯗ ꯇꯨꯝꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯃꯪꯒꯣꯟꯗ ꯂꯩꯔꯤꯕ ꯐꯤꯁꯥꯀꯣꯜ ꯑꯁꯤꯗ ꯐꯤ ꯁꯥꯕ ꯌꯥꯗ꯭ꯔꯣ ꯌꯨꯝꯁꯤꯗ ꯂꯦꯝꯆꯥ ꯆꯥꯗꯨ ꯂꯩꯅꯤ ꯈꯜꯂꯤꯕ ꯏꯅꯝꯃꯒꯤ ꯃꯥꯏꯗꯨꯕꯨ ꯀꯔꯝꯕ ꯃꯥꯏꯅꯣ ꯏꯀꯥꯏꯕ ꯈꯪꯕꯤꯗ꯭ꯔꯕꯣ ꯂꯥꯏꯖ ꯑꯩꯁꯤ ꯅꯪꯒꯤ ꯅꯅꯝꯃꯅꯤ ꯅꯪꯒꯤ ꯋꯥꯍꯩꯗꯣ ꯈꯔ ꯀꯟꯃꯟꯕ꯭ꯔꯥ ꯍꯥꯏꯅ ꯏꯅꯝꯃꯅ ꯈꯜꯂꯤ ꯍꯦꯉꯥꯡ ꯅꯪꯁꯦ ꯏꯅꯝꯃ ꯑꯣꯏꯖꯔꯕꯁꯨ ꯉꯔꯥꯡꯒꯤ ꯉꯥꯈꯥ ꯈꯪꯉꯤꯗꯅ ꯅꯌꯨꯝ ꯄꯥꯟꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯒ ꯌꯨꯝꯕꯥꯜꯂꯣꯟꯗꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯕꯗꯣ ꯇꯥꯛꯂꯤꯕꯅꯦ ꯑꯩꯒꯤꯁꯦ ꯈꯪꯂꯕ꯭ꯔꯥ ꯌꯨꯝꯕꯥꯜꯂꯣꯟ ꯇꯥꯛꯄꯤꯔꯤꯕ ꯊꯕꯥꯅ ꯏꯃꯥꯏ ꯍꯦꯛꯄꯦꯝꯃ ꯂꯝ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯁꯤꯠꯄ ꯍꯩꯇꯕꯤ ꯏꯆꯥꯅ ꯅꯅꯝ ꯑꯁꯤꯗ ꯌꯨꯝꯕꯥꯜꯂꯣꯟ ꯇꯥꯛꯄꯤꯔꯤ ꯋꯥ ꯑꯣꯏꯔꯦ ꯏꯃꯥ ꯅꯪꯅ ꯅꯆꯥ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯦꯠꯂꯤꯕꯁꯤ ꯀꯩꯒꯤꯅꯣ ꯌꯥꯝ ꯌꯦꯠꯅꯤꯡꯉꯤꯁꯤ ꯀꯩꯒꯤꯅꯣꯕ 이마부로 예띠 이사도 이마 예띠고 그리스 예띠 이마디 아이디 아시행부도 마두고 하이세버기 와니 야래 칸기 이마 낭수네 해양 뿌리브나 싸닝고 레이브나 숨아란바 따 아두가 모나 생가우 락비 나모 오시나 똥깐 같은 타무고 아두가 하이행고나 아이기 카야도 따할락부디 야래 아시니 아시 하이람두나 라이사 펫 하이독두나 수망나 꿈타두나 꼰통 레이버 돔다 토키람미 ꯃꯁꯤꯕꯨ ꯑꯩꯅ ꯄꯣꯛꯈꯤꯕ ꯏꯆꯥ ꯂꯥꯏꯖꯗꯨꯔꯅꯦ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯏꯁꯤꯡꯗ ꯆꯤꯡꯅꯕꯝ ꯌꯥꯎꯁꯤꯜꯂꯦ ꯇꯧꯔꯤꯁꯤꯁꯨ ꯍꯩ ꯃꯧ ꯅꯪꯁꯨꯅꯤ ꯅꯆꯜ ꯑꯁꯤꯅ ꯍꯥꯏꯔꯤ ꯃꯈꯩ ꯍꯣꯏ ꯍꯥꯏꯔꯕꯗꯤ ꯅꯪꯕꯨ ꯁꯨꯝꯅ ꯊꯛꯀꯥꯔꯛꯄ ꯃꯁꯥꯅ ꯇꯥꯕꯅꯤ ꯈꯔꯁꯨ ꯆꯩꯍꯠꯄ ꯇꯝꯃꯨꯅꯦ ꯃꯥꯅ ꯆꯍꯤ ꯍꯟꯖꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯁꯦ ꯅꯪꯅ ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛꯄꯒꯤ ꯍꯛ ꯌꯥꯝꯅꯅꯦ ꯅꯪꯉꯣꯟꯗ ꯂꯩꯀꯣ ꯋꯥꯈꯜ ꯇꯥꯗꯕ ꯃꯤ ꯋꯥꯈꯜ ꯇꯥꯔꯛꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯗ ꯅꯀꯨꯒꯩꯒꯅ ꯀꯔꯤꯁꯨ ꯍꯥꯏꯒꯗꯕ ꯅꯠꯇꯦꯀꯣ ꯏꯃꯥ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯂꯥꯏꯖꯒꯤ ꯃꯇꯧꯁꯦ ꯐꯅ ꯀꯟꯅꯗꯤ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯅꯕ ꯍꯣꯠꯅꯕꯅꯤ ꯑꯩꯈꯣꯏ ꯂꯥꯏꯖꯗꯤ ꯏꯄꯦꯟ ꯄꯦꯟꯖꯗ꯭ꯔꯤ ꯃꯥꯜꯂꯤ ꯏꯃꯧ ꯏꯕꯦꯝꯃ ꯁꯤ ꯏꯅꯦꯝ ꯋꯥ ꯍꯥꯏꯒꯦ ꯅꯆꯜ ꯑꯁꯤ
ꯑꯩꯈꯣꯏꯅ ꯑꯇꯣꯟ ꯑꯇꯥꯡꯅꯤ ꯍꯥꯏꯗꯅ ꯀꯦꯅ ꯌꯣꯛꯂꯛꯈꯤꯕꯗꯨꯅ ꯉꯁꯤ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯛꯂꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯑꯃꯨꯛꯁꯨ ꯐꯩꯗꯣ, ꯑꯗꯨꯁꯨ ꯅꯠꯇꯦ, ꯅꯨꯄꯤꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯑꯁꯤ ꯏꯅꯦ ꯏꯃꯧ ꯆꯪꯗꯅ ꯑꯃꯨꯛꯇ ꯁꯦꯝꯗꯣꯛꯍꯧꯅꯕ ꯇꯧꯁꯤꯅꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯌꯥꯝꯅ ꯑꯀꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯪ ꯈꯪꯉꯦꯗꯅ ꯏꯅꯦꯝꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯅꯝꯃ ꯋꯥꯈꯜ ꯇꯥꯖꯔꯦ ꯏꯃꯥ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯐꯤ ꯃꯌꯥꯝ ꯑꯃ ꯁꯨꯕ ꯆꯠꯂꯨꯕꯒꯤ ꯏꯃꯧꯁꯨ ꯋꯥꯔꯝꯂꯅꯤ꯫ ꯂꯥꯏꯖꯗꯤ ꯁꯣꯝꯗ ꯃꯥꯒꯤ ꯍꯦꯛ ꯄꯨꯟꯕ ꯃꯥꯒꯤ ꯃꯇꯥꯃꯦꯂꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯂꯩ, ꯑꯩꯁꯦ ꯍꯧꯖꯤꯛ ꯌꯨꯝꯗꯒ ꯑꯃꯠꯇ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤ ꯇꯧꯔꯒꯦ? ꯀꯔꯤꯒꯤ ꯑꯣꯏꯅꯤꯒꯦ? ꯑꯉꯥꯡ ꯃꯤꯉꯝꯕꯤ ꯆꯍꯤꯗꯤ ꯁꯨꯗꯅ ꯃꯧ ꯑꯣꯏꯖꯅꯤꯡꯕ ꯂꯩꯔꯤꯕꯗꯣ ꯑꯗꯨꯅꯅꯤꯗꯅ꯫ ꯍꯥꯏꯔꯤꯁꯤꯕꯨ ꯅꯈꯣꯏ ꯏꯅꯝꯃꯗꯨꯔꯣ? ꯌꯦꯡꯕꯗ ꯌꯥꯝ ꯏꯪ ꯇꯞꯅꯗꯤ ꯎꯏꯗ, ꯑꯗꯨꯒ ꯅꯪꯉꯣꯟꯗꯕꯨ ꯍꯦꯟꯖꯤꯟꯕ ꯄꯥꯛꯅ ꯉꯝꯂꯝꯒꯗꯧꯕ ꯃꯥꯟꯗꯦꯅꯦ ꯑꯩꯗꯤ꯫ ꯍꯣ, ꯐꯕ ꯐꯠꯇꯕꯒꯤ ꯋꯥꯗꯣ ꯑꯗꯨ ꯉꯥꯛ ꯅꯠꯇꯤꯌꯦ, ꯃꯁꯛꯇꯣ ꯁꯨꯛꯎ ꯎꯅꯤꯡꯗꯦ ꯑꯩ꯫ ꯃꯁꯤꯗ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯦ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯃꯁꯤꯗ ꯇꯥꯟꯊꯣꯛꯈ꯭ꯔꯒꯅꯦ ꯑꯩꯅ ꯏꯕꯨꯡꯒꯤ ꯅꯨꯄꯤ ꯑꯐꯕ ꯊꯤꯕꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯗꯤ ꯅꯪꯁꯦ ꯀꯤꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯑꯦ ꯏꯕꯦꯝꯃ, ꯅꯪ ꯑꯃꯀꯣ꯫ ꯀꯥꯟꯅꯗꯦꯁꯦ, ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯑꯩꯅꯅꯦ ꯏꯅꯝꯃ ꯑꯣꯏꯅꯤꯡꯕ ꯅꯨꯄꯤ ꯑꯃ ꯂꯩꯌꯦ꯫ ꯁꯦꯜ ꯊꯨꯝꯒ ꯄꯥꯏꯈ꯭ꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯌꯥꯝ ꯄꯥꯝꯖꯕꯅꯦꯕ꯫ ꯇꯥꯆꯧꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯕꯁꯨ ꯑꯣꯏꯒꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯀꯔꯤꯅꯣ ꯋꯥꯔꯤ ꯈꯔ ꯇꯥꯟꯅꯔꯨꯁꯤ ꯂꯥꯛꯑꯣꯕ, ꯈꯔ ꯇꯥꯟꯅꯔꯨꯁꯤ꯫ ꯃꯦꯂꯩ, ꯂꯥꯏꯖꯒꯤ ꯋꯥꯐꯝꯗꯨ ꯃꯥ ꯌꯥꯅꯤꯡꯗ꯭ꯔꯗꯨꯅ ꯋꯥ ꯊꯩꯗꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯂꯥꯏꯖ, ꯉꯁꯤꯗꯤ ꯅꯪ ꯑꯩꯕꯨ ꯁꯥꯎꯔꯅꯨ꯫ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯑꯅꯥꯕ ꯑꯃꯒꯤ ꯍꯧꯖꯤꯛ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨꯅ ꯏꯃꯥꯅ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯏꯇꯣꯝꯇ ꯑꯣꯏꯔꯁꯨ ꯆꯠꯂꯨꯔꯒꯦ꯫ ꯃꯦꯂꯩ ꯃꯇꯣꯝꯇ ꯈꯟꯖꯩ꯫ ꯀꯩꯅꯣ ꯂꯥꯏꯖꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯕꯨ ꯇꯥꯁꯤꯡꯈꯩꯗ ꯍꯥꯏꯍꯧꯕꯅ ꯐꯒꯗ꯭ꯔꯅꯦ? ꯀꯔꯤꯒꯨꯝꯕ ꯂꯥꯏꯖꯅ ꯉꯝꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯅꯝꯗꯨꯅ ꯄꯨꯁꯤꯜꯂꯛꯄ ꯊꯣꯛꯂꯕꯗꯤ ꯁꯣꯏꯗꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ꯫ ꯂꯥꯏꯖ, ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯊꯦꯜꯂꯤꯗꯀꯣ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯅ ꯅꯨꯄꯤꯗꯨꯒ ꯇꯥꯟꯅꯗꯨꯅ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯇꯧꯕ ꯍꯩꯕ ꯑꯃꯥꯏꯕ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯩꯍꯥꯎꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯗꯅꯕ ꯄꯣꯠꯁꯦꯝ ꯇꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯨꯟꯖꯣꯅ, ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯅꯤꯁꯦ ꯀꯌꯥ ꯅꯥꯇꯩ ꯆꯥꯕ ꯅꯨꯄꯤ ꯅꯠꯇꯦꯀꯣ, ꯌꯨꯝꯒꯥꯏꯕꯤ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅꯗꯤ ꯃꯣꯏꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯕ ꯂꯩꯍꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯁꯤꯗꯗꯣ ꯃꯅꯦꯝ ꯃꯀꯨ ꯃꯋꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯂꯩꯋꯥ ꯑꯗꯨꯝ ꯇꯧꯁꯤꯟꯒꯦꯗ ꯑꯩꯁꯤꯕꯨ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕ ꯁꯦꯜꯈꯔ ꯄꯤꯔꯒ ꯂꯩꯕ ꯌꯥꯕ ꯑꯣꯏꯅ ꯈꯜꯂꯗꯅ ꯈꯪꯑꯣꯏꯗ꯭ꯔꯗꯣ ꯃꯁꯤꯒꯤ ꯃꯤꯒꯤ ꯃꯋꯥ ꯃꯨꯅꯤꯡꯕꯤ ꯅꯨꯄꯤꯁꯤꯁꯨ ꯃꯄꯨꯟꯁꯤꯒꯤ ꯃꯋꯥꯅ ꯍꯥꯏꯕꯁꯨ ꯈꯪꯍꯜꯂꯣꯏꯀꯣ ꯃꯁꯦ꯫ ꯀꯨꯟꯖꯣꯅ, ꯑꯗꯣ ꯅꯨꯄꯤ ꯃꯆꯥ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤ ꯈꯨꯔꯥꯗꯤ ꯇꯧꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯅꯈꯣꯏ ꯑꯅꯤꯅ ꯀꯟꯅ ꯍꯦꯛꯇ ꯍꯥꯏꯔꯕꯅꯤꯅ ꯊꯕꯛꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯒ ꯇꯧꯔꯒꯦ꯫ ꯂꯥꯏꯖꯅ, ꯍꯣꯏ ꯈꯨꯔꯥ, ꯁꯦꯜ ꯊꯨꯝꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯅꯨ, ꯑꯩꯈꯣꯏꯅ ꯈꯪꯅ ꯑꯗꯨꯝ ꯇꯧꯖꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯨꯝꯅ ꯀꯨꯟꯖꯣꯅ ꯑꯐꯕ ꯂꯩꯋꯥ ꯑꯣꯏꯅ ꯇꯧꯁꯤꯟꯕꯗꯒꯤ ꯂꯩꯍꯥꯎꯗꯤ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯂꯥꯏꯖꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯂꯩꯍꯥꯎꯅ ꯋꯥꯅ ꯇꯩꯖꯔꯤꯕ ꯃꯪꯒꯣꯜ ꯑꯗꯨꯗ ꯆꯕꯤꯠ ꯆꯕꯤꯠ ꯅꯦꯠꯇꯨꯅ ꯊꯣꯛꯈ꯭ꯔꯒ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯕꯥꯔꯇꯤꯟ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯗꯨ ꯇꯝꯅ ꯊꯣꯛꯈꯤ꯫ ꯂꯩꯍꯥꯎꯁꯨ ꯂꯝ ꯇꯩꯔꯝꯂꯤꯕꯗꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯂꯥꯛꯏ꯫ ꯂꯥꯛꯇꯤ ꯂꯥꯛꯂꯦꯗꯅ ꯃꯁꯤꯒꯤ ꯃꯧꯅꯥꯎꯁꯦ, ꯀꯞꯗꯅ ꯂꯥꯛꯅꯒꯦ ꯉꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯕꯥꯔꯇꯤꯟ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯃꯌꯥꯏ ꯇꯝꯅ ꯂꯥꯛꯇꯨꯅ ꯍꯦꯛꯇ ꯂꯪꯈꯤ꯫ ꯑꯗꯨꯒ ꯂꯩꯍꯥꯎꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯅꯝꯃ, ꯅꯪ ꯂꯨꯖꯒꯗꯧꯔꯕ꯭ꯔꯥ? ꯍꯣꯏ ꯂꯥꯏꯖ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯅꯝꯃ, ꯍꯧꯖꯤꯛ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯅ ꯇꯧꯕꯗ ꯕꯥꯔꯇꯤꯟꯗꯣ ꯄꯨꯈ꯭ꯔꯤꯁꯦ ꯇꯥꯈ꯭ꯔꯦ, ꯑꯃꯨꯛꯇ ꯈꯨꯟꯕꯤꯔꯝꯃꯣ꯫ ꯂꯩꯍꯥꯎ ꯄꯨꯈ꯭ꯔꯤꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯋꯥꯛꯆꯤꯡ ꯊꯥꯒ ꯑꯣꯏꯕꯒꯤ ꯄꯨꯈ꯭ꯔꯤꯗꯨꯅꯒ ꯃꯔꯨꯝ ꯇꯥꯕ ꯃꯐꯝꯗꯒ ꯑꯣꯏꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯕꯒ ꯏꯁꯤꯡ ꯃꯅꯤꯜ ꯋꯥ ꯀꯥꯔꯤꯕꯗꯨꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯖ, ꯕꯥꯔꯇꯤꯟꯗꯣ ꯍꯣꯔꯦꯟ ꯏꯅꯝꯃꯅ ꯇꯞꯅ ꯈꯨꯜꯂꯒꯦ꯫ ꯂꯥꯏꯖ ꯁꯥꯎꯅ, ꯀꯔꯤ? ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯁꯤꯖꯤꯟꯅꯒꯗꯕ ꯕꯥꯔꯇꯤꯟ ꯑꯁꯤꯅ ꯄꯨꯈ꯭ꯔꯤꯁꯤ ꯇꯥꯈ꯭ꯔꯒ ꯏꯁꯤꯡ ꯑꯗꯨ ꯅꯌꯥꯗꯣ ꯀꯥꯊꯣꯛꯂꯒ ꯍꯥꯞꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯄꯥꯝꯗꯒꯤ ꯐꯤ ꯃꯇꯠ ꯑꯃꯐꯥꯎ ꯄꯤꯔꯛꯄꯁꯨ ꯅꯠꯇꯕ ꯅꯪꯅꯗꯤ ꯌꯨꯝꯁꯤꯒꯤ ꯄꯣꯠꯁꯦ ꯀꯩꯁꯨꯝ ꯑꯃ ꯂꯩꯇꯅ ꯈꯜꯂꯤ ꯋꯥ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯄꯣꯠ ꯑꯃ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯄꯥꯛ ꯍꯦꯛꯇ ꯉꯝꯕ ꯅꯠꯇꯦ꯫ ꯂꯩꯍꯥꯎ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯕꯥꯔꯇꯤꯟ ꯑꯗꯨ ꯈꯨꯟꯗ꯭ꯔꯕꯗꯤ ꯂꯥꯏꯖꯅ ꯆꯩ ꯊꯥꯡꯒꯗꯕꯗꯨ ꯑꯣꯟꯁꯤꯟꯅꯕ ꯇꯟꯕꯅ ꯕꯥꯔꯇꯤꯟꯗꯨ ꯐꯠ ꯈꯨꯜꯂꯝꯂꯒꯦ ꯈꯟꯗꯨꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯇꯞꯅ ꯀꯨꯝꯊꯕ ꯍꯧꯏ꯫ ꯏꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯒꯤ ꯃꯇꯤꯛ ꯇꯔꯥ ꯇꯔꯥ ꯆꯤꯡꯁꯤꯟꯕ ꯃꯈꯩ ꯏꯪꯕꯗ ꯅꯠꯇꯅ ꯂꯩꯍꯥꯎꯒꯤ ꯊꯥꯖꯤꯟ ꯌꯧꯅ ꯂꯨꯔꯤꯕ ꯄꯨꯈ꯭ꯔꯤꯅꯤ꯫
ꯅꯪꯒꯤ ꯕꯥꯔꯇꯤꯟꯗꯣ ꯀꯔꯣꯝꯗ ꯇꯥꯈꯤꯒꯦ? ꯏꯅꯝꯃꯗꯤ ꯕꯥꯔꯇꯤꯟꯕꯨ ꯊꯦꯡꯅꯗꯦꯗ꯫ ꯂꯥꯏꯖꯥ ꯃꯈꯨꯠꯇꯨ ꯊꯤꯟꯗꯨꯅ ꯇꯨꯇꯨ ꯑꯁꯤꯗꯅꯦ ꯍꯧꯖꯤꯛꯇ ꯈꯨꯠꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯇꯥꯈ꯭ꯔꯕꯅꯤ ꯕꯥꯔꯇꯤꯟꯗꯣ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯏꯅꯝꯃ ꯐꯪꯅꯕ ꯊꯤꯌꯨ꯫ ꯐꯅ ꯀꯨꯏꯁꯤꯜꯂꯛꯂꯤ ꯂꯩꯍꯥꯎꯅ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡꯒ꯭ꯔꯥꯗꯨꯒꯤ ꯃꯅꯥꯛꯇ ꯕꯥꯔꯇꯤꯟ ꯊꯤꯔꯤꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯗꯣ ꯂꯥꯏꯖꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯊꯣꯡꯒ꯭ꯔꯥꯗꯨꯒꯤ ꯃꯊꯛꯇ ꯂꯩꯗꯨꯅ ꯁꯤꯗ ꯍꯥꯏꯗꯨꯅ ꯇꯥꯛꯂꯤ꯫ ꯑꯁꯨꯝ ꯇꯥꯛꯂꯝꯕꯗꯒꯤ ꯂꯥꯏꯖꯗꯨ ꯊꯣꯡꯒ꯭ꯔꯥ ꯑꯗꯨꯗꯒꯤ ꯈꯣꯡꯂꯩꯇꯨꯅ ꯀꯥꯈꯠꯇꯨꯅ ꯆꯔꯨ ꯏꯀꯨ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯆꯤꯡꯈꯩ ꯄꯥꯈꯠꯅ ꯂꯩꯍꯥꯎ ꯀꯔꯤꯅꯣ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗꯨ ꯇꯧꯔꯤꯕꯗꯨꯕꯣ? ꯇꯥꯁꯤꯡꯈꯩ ꯕꯥꯔꯇꯤꯟ ꯇꯥꯈ꯭ꯔꯦ ꯍꯥꯏꯗꯅ ꯊꯤꯔꯝꯕꯅꯤ꯫ ꯀꯗꯥꯏ ꯅꯈꯨꯠꯇꯨ ꯁꯤꯗ ꯄꯤꯔꯛꯎ ꯀꯣꯟꯅꯅꯦ ꯑꯩ ꯍꯣꯔꯦꯟ ꯇꯞꯅ ꯊꯤꯔꯁꯨ ꯊꯤꯔꯒꯦ ꯏꯪꯕꯁꯤꯗ ꯅꯥꯕ ꯇꯥꯔꯤꯃꯤ ꯅꯪꯕꯣ꯫ ꯂꯩꯍꯥꯎꯁꯨ ꯆꯤꯡꯈꯩꯒꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯀꯥꯔꯛꯂꯝꯃꯤ꯫ ꯀꯨꯏꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕꯅ ꯂꯩꯍꯥꯎ ꯃꯁꯥꯗꯨ ꯆꯠꯄ ꯐꯥꯎꯕ ꯉꯝꯗꯅ ꯊꯛ ꯅꯤꯛꯂꯤ꯫ ꯆꯤꯡꯈꯩꯅ ꯊꯥꯡꯗꯨꯅ ꯁꯨꯃꯥꯡꯐꯥꯎ ꯄꯨꯔꯛꯇꯨꯅ ꯐꯤ ꯑꯀꯪꯕ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯂꯩꯍꯥꯎꯗ ꯄꯤꯔꯕꯒꯤ ꯇꯨꯡꯗ ꯐꯤ ꯑꯀꯪꯕꯗꯨ ꯍꯣꯡꯗꯣꯛꯍꯟꯗꯨꯅ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯍꯤꯞꯍꯟꯗꯨꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯊꯕꯥꯅ ꯍꯩ ꯃꯧꯋꯥ ꯅꯪꯕꯨ ꯅꯁꯥꯗꯣ ꯈꯔ ꯁꯥꯒꯠꯂꯕ꯭ꯔꯣ? ꯏꯃꯥꯕꯨ ꯃꯩꯐꯨ ꯊꯥꯒꯠꯂꯛꯈꯣꯔꯣ꯫ ꯏꯃꯥ ꯌꯥꯔꯅꯤꯌꯦ ꯏꯁꯥꯁꯦ ꯈꯔ ꯁꯥꯒꯠꯄꯒꯨꯝꯅꯗꯤ ꯇꯧꯔꯦ꯫ ꯆꯤꯡꯈꯩꯅ ꯀꯣꯟꯅ ꯈꯨꯠꯂꯁꯨ ꯌꯥꯕꯗꯨꯗ ꯏꯪꯈ꯭ꯔꯕꯁꯤꯗ ꯅꯪꯕꯨ ꯂꯩꯍꯥꯎ ꯉꯥꯎꯔꯕ꯭ꯔꯣ ꯅꯪꯕꯣ? ꯇꯥꯁꯤꯡꯈꯩ ꯑꯩꯈꯣꯏ ꯂꯥꯏꯖꯅ ꯕꯥꯔꯇꯤꯟꯗꯣ ꯈꯨꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯕꯥꯔꯇꯤꯟꯗꯣ ꯐꯪꯒꯗ꯭ꯔꯥ ꯈꯟꯅ ꯊꯤꯕꯅꯤ꯫ ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯩꯅ ꯑꯃꯨꯛꯇꯪ ꯋꯥꯔꯛꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯃꯥ ꯂꯝ ꯌꯥꯝ ꯍꯦꯜꯂꯕꯅꯤ꯫ ꯄꯨꯈ꯭ꯔꯤꯗꯒꯤ ꯆꯔꯨ ꯏꯀꯨ ꯇꯝꯅ ꯃꯤ ꯑꯃ ꯆꯦꯟꯈ꯭ꯔꯤꯕꯗꯣ ꯃꯥ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯗꯕꯅꯤ꯫ ꯅꯪꯁꯨ ꯃꯇꯥꯡ ꯆꯥꯔꯕꯗꯤ ꯈꯔ ꯋꯥ ꯉꯥꯡꯕ ꯇꯝ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯕꯅꯗꯤ ꯀꯥꯟꯅꯔꯣꯏ ꯑꯗꯨꯅ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯐꯔꯛꯀꯗ꯭ꯔꯥ ꯈꯟꯅ ꯑꯁꯨꯝ ꯃꯈꯣꯏꯁꯨ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯐꯠꯂꯔꯣꯏ ꯍꯥꯏꯅ ꯐꯠꯇ꯭ꯔꯕ ꯂꯥꯏꯖꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯠꯇꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯍꯥꯎꯒꯤ ꯃꯤꯆꯪꯗ ꯂꯩꯈꯤꯕ ꯎꯔꯒ ꯃꯥꯒꯤ ꯊꯃꯣꯏꯗ ꯌꯦꯛꯄꯒꯤ ꯆꯥꯡꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯊꯕꯥꯁꯨ ꯂꯩꯀꯥꯏꯒꯤ ꯏꯄꯥꯟ ꯑꯃ ꯂꯩꯕꯅ ꯐꯛꯆꯥꯎꯒ ꯄꯨꯟꯅ ꯆꯠꯂꯝꯃꯤ꯫ ꯊꯥꯔꯤꯛꯅ ꯍꯣꯏ ꯏꯆꯦ ꯊꯕꯥ ꯁꯣꯝꯗ ꯁꯤꯗ ꯐꯝꯁꯤ ꯂꯥꯛꯑꯣ꯫ ꯍꯩꯃꯥ ꯊꯥꯔꯤꯛ ꯅꯪꯁꯨ ꯂꯥꯛꯑꯝꯃꯤꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯁꯨ ꯊꯥꯔꯤꯛꯀꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ꯫ ꯏꯆꯦ ꯑꯩꯈꯣꯏꯗꯤ ꯃꯃꯧ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯐꯪꯖꯈꯤꯕꯗꯒꯤ ꯅꯣꯡꯃꯇ ꯎꯖꯒꯦ ꯍꯥꯏꯕ ꯐꯥꯎ ꯐꯪꯈꯤꯗ꯭ꯔꯦꯅꯦ꯫ ꯊꯕꯥꯗꯨ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ꯫ ꯊꯥꯔꯤꯛ ꯏꯕꯦꯝꯃ ꯏꯃꯧꯒ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯕ ꯖꯥꯠꯅꯤꯀꯣ ꯑꯩꯗꯤ ꯏꯃꯧ ꯐꯪꯂꯀꯥꯟꯗ ꯈꯪꯉꯤꯗꯨꯅꯤ꯫ ꯑꯗꯨꯅꯕꯨ ꯏꯃꯧ ꯍꯥꯏꯅꯔꯤꯕꯅꯤꯗꯅ ꯏꯆꯦ꯫ ꯑꯗꯣ ꯏꯆꯦꯒꯤ ꯅꯃꯧꯗꯨꯕꯨ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯐꯈ꯭ꯔꯦ ꯍꯥꯏꯅ ꯁꯣꯟꯅꯔꯤꯕꯁꯤꯕꯨ ꯑꯆꯨꯝꯕꯔ ꯏꯃꯦ? ꯍꯥ ꯑꯩꯒꯤ ꯏꯃꯧꯕꯨ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯐꯩ ꯍꯥꯏꯗꯨꯅ ꯁꯣꯟꯅꯔꯤꯕ? ꯍꯣꯏꯅꯦ ꯏꯆꯦ ꯂꯩꯀꯥꯏꯁꯤꯗ ꯏꯆꯦꯒꯤ ꯅꯃꯧꯒꯨꯝꯕꯗꯤ ꯑꯃꯠꯇꯕꯨ ꯂꯩꯇꯦ ꯍꯥꯏꯅꯔꯤꯌꯦ꯫ ꯑꯩꯁꯨ ꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯒꯤ ꯂꯨꯍꯣꯡꯕꯗꯨꯁꯨꯅꯦ ꯏꯄꯥꯝꯂꯣꯝꯒꯤ ꯂꯨꯍꯣꯡꯕ ꯑꯃꯒ ꯐꯪꯖꯤꯟꯅꯈꯤꯕꯗꯒꯤ ꯌꯥꯎꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯣꯡꯃꯇ ꯀꯣꯏꯊꯣꯔꯛꯁꯤꯔ ꯍꯥꯏꯅꯁꯨ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯍꯣ ꯅꯣꯡꯃꯅꯦ ꯉꯟꯇꯥ ꯍꯦꯛ ꯂꯥꯛ ꯏꯃꯧꯗ ꯉꯥ ꯑꯃ ꯊꯣꯡꯍꯜꯂꯒ ꯍꯥꯎꯅ ꯍꯦꯛ ꯆꯥꯊꯣꯛꯁꯤ꯫ ꯊꯥꯔꯤꯛ ꯏꯕꯦꯝꯃ ꯏꯃꯧ ꯊꯥꯒꯠꯂꯤ ꯀꯥꯏꯅꯗꯤ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ꯫ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯊꯛꯅꯤꯡꯉꯥꯏ ꯌꯥꯎꯗꯦ꯫ ꯅꯣꯡꯃꯇꯁꯨ ꯁꯨꯛꯇꯨꯅ ꯄꯩꯗꯨꯅ ꯂꯩꯕ ꯅꯠꯇꯦ꯫ ꯅꯣꯛꯃꯤꯗ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ꯫ ꯂꯝꯆꯠ ꯁꯥꯖꯠꯅꯒ ꯐꯖꯔꯦ ꯃꯁꯛ ꯃꯇꯧꯁꯨ ꯏꯃꯧ ꯑꯣꯏꯕꯅꯔ ꯀꯔꯤꯅꯣ ꯄꯪꯅꯨꯡꯗ ꯍꯦꯛ ꯅꯨꯡꯁꯤꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯣ ꯏꯆꯦꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕꯒꯤꯅꯦ ꯅꯃꯧ ꯑꯐꯕꯤ ꯑꯃ ꯐꯪꯖꯔꯤꯕꯗꯣ꯫ ꯑꯣꯟꯊꯣꯛꯅ ꯈꯜꯂꯛꯆꯩꯗꯀꯣ ꯏꯆꯦꯒꯤ ꯂꯥꯏꯕꯛꯁꯦ ꯅꯅꯥꯎ ꯑꯩꯈꯣꯏꯗꯤ꯫ ꯍꯩꯃ ꯑꯩꯗꯤ ꯏꯃꯧ ꯊꯥꯒꯠꯂꯤꯉꯩꯗ ꯃꯤꯒꯤ ꯏꯄꯥꯟ ꯂꯥꯛꯂꯤꯕꯅꯤ ꯀꯥꯏꯁꯦ ꯍꯦꯛ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯗꯥꯟꯒ ꯑꯃꯠꯇ ꯊꯥꯗꯔꯝꯗ꯭ꯔꯦ꯫ ꯗꯥꯟ ꯍꯥꯟꯅꯅꯦ ꯑꯃꯨꯛꯇ ꯊꯥꯗꯔꯨꯁꯤ ꯂꯥꯎꯅꯦ ꯅꯪꯕꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯂꯥꯏꯖꯅ ꯆꯥꯛ ꯑꯗꯨ ꯃꯥꯅ ꯊꯣꯡꯂꯒꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨ ꯃꯥꯅ ꯑꯣꯏꯅ ꯊꯣꯡꯂꯝꯃꯤ꯫ ꯂꯩꯍꯥꯎꯁꯨ ꯀꯔꯤꯁꯨ ꯐꯠꯇ ꯋꯥꯈꯜ ꯈꯜꯂꯨꯗꯕꯅ ꯍꯔꯥꯎꯅ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯃꯥꯅ ꯏꯟꯁꯥꯡ ꯁꯦꯝꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ꯫ ꯏꯅꯝꯃ ꯁꯦ ꯅꯈꯨꯠꯇꯨ ꯇꯤꯡꯊꯣꯔꯛꯎ ꯑꯩꯅ ꯂꯧꯔꯤꯕ ꯉꯥꯁꯦ ꯃꯨꯜꯂꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨ꯫ ꯂꯩꯍꯥꯎꯁꯨ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗ ꯂꯥꯏꯖꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯨꯠꯇꯨ ꯐꯠ ꯇꯤꯡꯊꯣꯛꯇꯨꯅ ꯀꯗꯥꯏꯅꯣ ꯏꯅꯝꯃ ꯌꯦꯡꯒꯤꯁꯤ꯫ ꯇꯥꯟꯖꯥ ꯆꯥꯔꯤ ꯈꯟꯗꯨꯅ ꯂꯥꯏꯖꯅ ꯉꯥ ꯇꯥꯎꯕꯒꯤ ꯊꯥꯎ ꯑꯁꯥꯕꯗꯨ ꯈꯥꯕꯩ ꯑꯗꯨꯅ ꯀꯣꯠꯇꯨꯅ ꯂꯩꯍꯥꯎꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯐꯠ ꯍꯩꯖꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯍꯥꯎ ꯊꯥꯎ ꯑꯁꯥꯕꯗꯨꯅ ꯃꯈꯨꯠꯇ ꯍꯩꯖꯤꯜꯂꯛꯄꯗꯨꯗ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ ꯂꯥꯏꯖꯁꯨ ꯂꯩꯍꯥꯎꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯔꯛꯂꯕꯗꯤ ꯃꯕꯨꯡꯅ ꯈꯪꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯃꯈꯨꯠꯇꯨꯅ ꯂꯩꯍꯥꯎꯒꯤ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯜꯂꯤ꯫ ꯂꯥꯏꯖ ꯃꯌꯥ ꯆꯤꯛꯂꯒ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯤꯡꯅꯔꯕꯗꯤ ꯈꯥꯡꯉꯨ ꯅꯪꯁꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯕꯁꯨ
ꯅꯪꯅ ꯅꯗꯥ ꯀꯟꯁꯤꯟꯗꯨꯅ ꯇꯥꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯕ ꯅꯠꯇ꯭ꯔꯥ? ꯂꯥꯏꯔꯁꯨ ꯆꯠꯅꯕꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯅꯪꯕꯨ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯗꯨꯅ ꯁꯤꯡꯗꯨꯅ ꯊꯝꯂꯤꯕꯅꯤ. ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯂꯝꯖꯥ ꯁꯥꯔꯥ ꯅꯪꯗꯤ ꯂꯝꯖꯥ ꯁꯥꯔꯥ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯀꯔꯤꯒꯤ ꯊꯛꯇ ꯊꯣꯛꯄ ꯅꯣꯡꯗꯣꯜ ꯊꯥꯖꯕꯨ ꯅꯪꯅ ꯂꯥꯝꯂꯤꯕꯅꯣ? ꯉꯁꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯍꯥꯏꯗꯣꯛꯂꯝꯂꯕ ꯅꯪꯕꯨ ꯑꯣꯏꯅ ꯅꯊꯤꯕꯣꯡꯆꯥꯛꯇ ꯍꯨ ꯍꯥꯞꯇꯨꯅ ꯄꯤꯖꯔꯒ ꯍꯥꯠꯀꯗꯕꯅꯤ ꯈꯪꯉꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎꯒꯤ ꯊꯥꯎ ꯑꯁꯥꯕ ꯍꯩꯖꯤꯜꯂꯤ ꯃꯈꯨꯠꯇꯨꯗ ꯂꯥꯏꯖꯅ ꯃꯈꯣꯡ ꯑꯗꯨꯅ ꯑꯃꯨꯛ ꯅꯠꯁꯤꯜꯂꯒ ꯅꯪ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯆꯠꯂꯣꯏ ꯍꯥꯏꯕ꯭ꯔꯥ? ꯈꯨꯝ, ꯅꯆꯤꯟꯗꯨ ꯈꯨꯝꯃꯣ, ꯅꯆꯤꯟꯗꯨ ꯈꯨꯝꯃꯣ. ꯂꯩꯍꯥꯎ ꯀꯞꯇꯨꯅ ꯂꯥꯏꯖ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏ. ꯂꯥꯏꯖ ꯂꯩꯍꯥꯎꯅ ꯏꯟꯁꯥꯡ ꯁꯦꯝꯂꯝꯕ ꯍꯩꯖ꯭ꯔꯥꯡ ꯑꯗꯨ ꯃꯈꯨꯠꯇ ꯄꯥꯏꯈꯠꯇꯨꯅ ꯍꯦ, ꯈꯣꯟꯖꯦꯜ ꯊꯣꯛꯀꯅꯨ. ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯊꯣꯛꯄꯗ ꯅꯪꯕꯨ ꯑꯩꯅ ꯊꯥꯡ ꯑꯁꯤꯅ ꯊꯤꯟꯗꯨꯅ ꯍꯥꯠꯀꯗꯕꯅꯤ. ꯅꯪ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯆꯠꯂꯣꯏ ꯍꯥꯏꯕ꯭ꯔꯥ? ꯈꯨꯝꯃꯣ, ꯅꯆꯤꯟꯗꯨ ꯈꯨꯝꯃꯣ. ꯂꯥꯏꯖ ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ. ꯅꯨꯄꯤ ꯅꯪꯅ ꯐꯥꯎꯕ ꯑꯩꯒꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯈꯪꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯃꯍꯣꯏꯗꯨꯅ ꯂꯩꯕꯗ ꯀꯔꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯈ꯭ꯔꯕꯒꯦ? ꯑꯩꯅꯁꯨ ꯑꯩꯒꯤ ꯂꯥꯟꯈꯤꯕ ꯂꯩꯔꯕꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ, ꯑꯩ ꯁꯦꯝꯗꯣꯛꯆꯒꯦ. ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯗꯤ ꯑꯩ ꯉꯝꯂꯣꯏ. ꯅꯪꯒꯤ ꯅꯔꯥꯜ ꯍꯥꯏꯕꯕꯨ ꯂꯝꯖꯥ ꯁꯥꯔꯥ ꯃꯆꯥ ꯑꯣꯏꯔꯨꯕꯁꯦ ꯅꯪꯒꯤ ꯅꯔꯥꯜꯅꯤ ꯈꯪꯂꯕ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯅꯪꯒꯤ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯩꯅ ꯑꯩꯒꯤ ꯏꯕꯨꯡꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕꯤ ꯏꯅꯝ ꯑꯃ ꯊꯤꯗꯨꯅ ꯁꯣꯏꯗꯅ ꯂꯨꯍꯣꯡꯒꯅꯤ. ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯌꯨꯝ ꯑꯁꯤꯗ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯌꯦꯡꯒꯦꯕ. ꯇꯥꯟꯖꯥꯗꯨ ꯊꯕꯥꯁꯨ ꯏꯄꯥꯟ ꯆꯠꯂꯨꯕꯗꯨ ꯍꯜꯂꯛꯂꯝꯃꯤ. ꯍꯦ, ꯏꯃꯥꯒꯤ ꯂꯥꯏꯖ, ꯃꯃꯧ, ꯏꯃꯥ ꯍꯜꯂꯛꯂꯦꯅꯦ ꯅꯣꯏꯕꯣ. ꯃꯃꯥ ꯍꯣꯏ ꯂꯥꯛꯑꯦ ꯍꯥꯏꯕ ꯈꯪꯂꯕꯗ ꯂꯥꯏꯖꯅ ꯍꯦ, ꯏꯀꯥꯏ ꯈꯪꯗꯕꯤ, ꯀꯅꯥꯅ ꯎꯅꯕ ꯍꯥꯏꯗꯨꯅ ꯀꯞꯁꯤꯟꯅꯔꯤꯕꯅꯣ? ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ. ꯏꯃꯥꯅ ꯎꯗ꯭ꯔꯤꯉꯩ ꯅꯪꯒꯤ ꯀꯥꯗ ꯊꯨꯅ ꯆꯪꯈ꯭ꯔꯣ. ꯆꯠꯂꯣ, ꯁ꯭ꯋꯥꯏꯗ ꯀꯞꯁꯤꯟꯅꯗꯨ ꯂꯩꯔ ꯌꯦꯡꯅꯤꯡꯗꯦ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯗꯤ. ꯂꯩꯍꯥꯎ ꯃꯄꯤꯗꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯐꯠ ꯇꯩꯊꯣꯛꯂꯒ ꯃꯁꯝ ꯑꯗꯨ ꯑꯃꯨꯛ ꯁꯦꯝꯖꯤꯟꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ. ꯂꯩꯍꯥꯎꯅ ꯊꯣꯛꯈ꯭ꯔꯤꯕꯗꯨ ꯂꯥꯏꯖ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯂꯩꯍꯥꯎ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯕ ꯌꯥꯔꯝꯗ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯂꯥꯏꯖꯅ ꯏꯅꯝꯃ, ꯁꯦ ꯑꯩꯒ ꯏꯃꯥꯒꯒꯤ ꯐꯤ ꯑꯃꯣꯠꯄꯁꯤꯡꯅꯤ. ꯐꯤꯁꯤꯡꯁꯦ ꯑꯃꯨꯛꯇ ꯁꯨꯗꯣꯛꯅꯕ ꯇꯧ. ꯂꯩꯍꯥꯎ ꯇꯞꯅ ꯂꯥꯏꯖ, ꯑꯩ ꯐꯤꯁꯤꯡꯁꯤꯗꯤ ꯉꯁꯤꯗꯤ ꯁꯨꯕ ꯉꯝꯒꯗꯧ ꯃꯥꯟꯗꯦ. ꯍꯌꯦꯡ ꯑꯣꯏꯅ ꯐꯤꯁꯦ ꯑꯩ ꯁꯨꯔꯒꯦ. ꯑꯣ, ꯑꯩꯒꯤ ꯐꯤ ꯈꯔ ꯌꯥꯎꯕꯁꯤꯗ ꯅꯪ ꯐꯤꯁꯦ ꯁꯨꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯐꯩ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅꯦ ꯏꯃꯥꯒ ꯇꯥꯆꯧꯒꯗ ꯍꯥꯏꯒꯅꯤꯕ ꯍꯧꯖꯤꯛ. ꯂꯥꯏꯖ, ꯑꯗꯨꯒꯤ ꯅꯠꯇꯦ, ꯑꯩꯒꯤ ꯈꯨꯠ. ꯌꯥꯔꯦ ꯈꯪꯉꯦ. ꯏꯅꯝꯃ, ꯋꯥ ꯃꯈꯥꯕꯨ ꯇꯥꯔꯛꯀꯅꯨ. ꯏꯃꯥ, ꯍꯣ ꯏꯃꯥ, ꯇꯥꯆꯧ, ꯏꯃꯥ ꯇꯥꯕ꯭ꯔꯣ? ꯊꯕꯥꯅ ꯍꯦ, ꯀꯔꯤꯅꯣ? ꯏꯃꯥ ꯌꯦꯡꯉꯨ, ꯐꯤ ꯈꯔ ꯁꯨꯕꯤꯌꯨ ꯍꯥꯏꯅ ꯏꯆꯝ ꯆꯝꯅ ꯏꯅꯝꯃꯗ ꯍꯥꯏꯔꯨꯕꯅꯤ. ꯏꯅꯝꯃꯅ ꯑꯩꯒꯤ ꯐꯤ ꯌꯥꯎꯏ, ꯃꯥ ꯁꯨꯕ ꯉꯝꯂꯣꯏꯅ ꯍꯥꯏꯔꯤꯕꯁꯤ. ꯅꯠꯇꯦ ꯏꯃꯥ, ꯑꯩ ꯍꯥꯏꯈꯤꯗꯤꯌꯦ. ꯏꯅꯝꯃ, ꯅꯆꯤꯟ ꯊꯤꯒꯅꯨ. ꯍꯧꯖꯤꯛꯇ ꯏꯅꯝꯃꯅ ꯑꯩꯒꯤ ꯐꯤ ꯁꯨꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯗꯨꯗꯤ ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯅꯕ ꯍꯥꯏꯅ ꯏꯅꯝꯃꯅ ꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯆꯤꯡꯈꯩ ꯃꯄꯥꯟꯗ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯨ ꯇꯥꯔꯗꯨꯅ ꯃꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯂꯥꯏꯖ, ꯅꯅꯝꯃꯁꯦ ꯉꯔꯥꯡꯗꯒꯤ ꯃꯁꯥ ꯉꯝꯗꯕꯗꯒꯤ ꯆꯥꯛꯐꯥꯎ ꯆꯥꯕ ꯅꯠꯇꯦ. ꯅꯪꯁꯨ ꯅꯁꯥꯒꯤ ꯐꯤ ꯐꯥꯎꯕꯗꯤ ꯈꯔ ꯁꯨꯕ ꯌꯥꯕꯅꯤ. ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯅꯝꯃꯁꯤꯅ ꯉꯝꯅꯕ ꯇꯧꯔꯤꯕꯗꯨꯅꯤ. ꯑꯅꯥ ꯑꯌꯦꯛ ꯍꯥꯏꯕꯁꯤꯗꯤ ꯇꯝꯕ ꯉꯝꯕꯁꯨ ꯅꯠꯇꯦ. ꯑꯣ, ꯇꯥꯆꯧꯒꯤꯁꯤꯗꯤ ꯏꯅꯝꯃꯗ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ. ꯂꯥꯏꯖ, ꯅꯪ ꯋꯥ ꯉꯥꯡꯕꯗ ꯊꯛ ꯈꯪꯅ ꯉꯥꯡꯕ ꯇꯝꯃꯨ. ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯀꯔꯤꯁꯨ ꯑꯐꯕ ꯑꯣꯏꯔꯛꯂꯣꯏ. ꯂꯥꯏꯖ ꯃꯕꯨꯡꯅ ꯃꯥꯕꯨ ꯆꯩꯔꯛꯄꯗꯨꯗ ꯁꯥꯎꯅ ꯂꯩꯍꯥꯎꯗ ꯌꯦꯡꯗꯨꯅ ꯏꯅꯝꯃ, ꯅꯪ ꯍꯧꯖꯤꯛꯇꯤ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤꯗ ꯊꯣꯛꯅꯕ ꯏꯅꯝꯃꯅ ꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯥ? ꯐꯤ ꯈꯔꯁꯤꯒ ꯁꯨ ꯍꯥꯏꯕꯒꯤ ꯑꯁꯨꯛꯀꯅ ꯋꯥ ꯃꯈꯥ ꯇꯥꯅꯒꯗꯕ ꯅꯠꯇꯦ. ꯑꯩꯁꯨ ꯏꯈꯨꯠ ꯄꯥꯜꯂꯤ, ꯏꯁꯥꯅ ꯁꯨꯖꯕ ꯉꯝꯃꯤ. ꯀꯅꯥ ꯅꯠꯇꯦ ꯈꯟꯗꯨꯅ ꯑꯗꯨꯛ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ. ꯊꯕꯥꯅ ꯌꯥꯔꯦ ꯌꯥꯔꯦ, ꯋꯥ ꯃꯈꯥ ꯁꯝꯊꯔꯅꯨ. ꯀꯗꯥꯏ ꯐꯤꯗꯣ ꯏꯃꯥ ꯁꯨꯒꯦꯁꯤ? ꯑꯁꯤꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯉꯥꯡꯅꯔꯗꯅ. ꯅꯄꯥ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯉꯁꯤ ꯌꯨꯝꯁꯤꯗ ꯏꯔꯥꯡ ꯑꯃ ꯊꯣꯛꯄ ꯇꯥꯔꯦꯀꯣ. ꯆꯤꯡꯈꯩ ꯃꯃꯥꯅ ꯇꯣꯛꯂꯣ ꯍꯥꯏꯅ ꯍꯥꯏꯔꯕꯗ ꯂꯩꯍꯥꯎꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯀꯥ ꯇꯝꯅ ꯆꯤꯡꯗꯨꯅ ꯄꯨꯁꯤꯜꯂꯛꯇꯨꯅ ꯂꯩꯍꯥꯎ, ꯅꯁꯥ ꯉꯝꯗ꯭ꯔꯕꯗꯤ ꯀꯥꯁꯤ ꯁꯨꯝ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯀꯔꯤꯒꯤ ꯑꯃꯨꯛ ꯃꯄꯥꯟꯗ ꯊꯣꯛꯂꯨꯔꯤꯕꯅꯣ? ꯇꯥ ꯆꯤꯡꯈꯩ,
ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯈꯥꯡꯗꯨꯅ ꯂꯩꯈꯣ ꯍꯥꯏꯕꯅꯣ ꯑꯩ ꯇꯁꯦꯡꯅ ꯈꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯂꯩꯍꯥꯎ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯁꯤꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯅꯦ ꯅꯪꯕꯨ ꯑꯩꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯦ ꯑꯁꯨꯝꯅ ꯋꯥꯅ ꯂꯩꯍꯟꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯈꯤꯕ ꯅꯠꯇꯦ ꯏꯅꯥꯛꯇ ꯅꯪꯕꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯈꯟꯗꯨꯅ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯇꯥꯁꯤꯡꯈꯩ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯕꯁꯦ ꯂꯥꯏꯖꯅ ꯌꯥꯅꯤꯡꯗꯦ ꯄꯥꯝꯗꯦ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯃꯥꯅ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯍꯟꯗꯨꯅ ꯇꯣꯛꯂꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯗ ꯑꯩꯁꯤ ꯃꯇꯤꯛ ꯆꯥꯗꯕꯤ ꯑꯃꯅꯤ ꯑꯗꯨꯅ ꯏꯆꯥ ꯂꯥꯏꯖꯒꯤ ꯃꯅꯤꯡ ꯊꯨꯡꯖꯅꯕ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯂꯩꯍꯥꯎ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯅꯪ ꯋꯥꯈꯜ ꯁꯣꯟꯊꯕ ꯌꯥꯗꯦ ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯁꯨ ꯌꯨꯝ ꯑꯁꯤꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯕ ꯉꯝꯂꯣꯏ ꯂꯩꯍꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩꯅ ꯂꯩꯍꯥꯎꯒꯤ ꯃꯈꯨꯠ ꯄꯥꯏꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯎꯔꯦ ꯂꯩꯍꯥꯎꯒꯤ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨꯗ ꯊꯥꯎ ꯑꯁꯥꯕ ꯍꯩꯖꯤꯟꯈꯤꯕꯒꯤ ꯄꯣꯛꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯣ ꯆꯤꯡꯈꯩ ꯄꯥꯈꯠꯅ ꯍꯦ ꯂꯩꯍꯥꯎ ꯀꯩꯅꯣ ꯅꯈꯨꯠꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯃꯩꯅ ꯄꯣꯛꯈꯤꯕꯅꯦ ꯇꯥꯁꯤꯡꯈꯩ ꯂꯩꯍꯥꯎ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯂꯤꯕꯁꯤꯕꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯈꯨꯠꯁꯦ ꯀꯩꯗꯧꯔꯨꯕꯒꯤꯅꯣ ꯅꯪ ꯈꯨꯝꯂꯔꯣꯏꯗ꯭ꯔ ꯂꯩꯍꯥꯎ ꯂꯩꯍꯥꯎ ꯇꯞꯅ ꯃꯄꯤ ꯁꯤꯟꯊꯖꯗꯨꯅ ꯂꯥꯏꯖꯅ ꯊꯥꯎ ꯑꯁꯥꯕ ꯆꯤꯡꯈꯩ ꯑꯁꯤꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯗꯨꯅ ꯂꯩꯍꯥꯎꯅ ꯍꯥꯏꯔꯤ ꯋꯥꯗꯨ ꯂꯣꯏꯕꯐꯥꯎ ꯇꯥꯔꯝꯗ ꯁꯥꯎꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯗ ꯐꯤ ꯁꯨꯔꯤꯕ ꯂꯥꯏꯖꯕꯨ ꯐꯨꯊꯕ ꯍꯧꯔꯛꯂꯝꯃꯤ ꯑꯌꯣꯃ ꯀꯩꯅꯣ ꯇꯥꯆꯧ ꯅꯥꯏꯌꯦ ꯇꯥꯆꯧꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯑꯁꯨꯛ ꯐꯠꯇꯕꯒ ꯅꯪꯅ ꯄꯨꯔꯒ ꯐꯒꯗꯕꯅꯤ ꯈꯪꯕ꯭ꯔ ꯅꯪ 이마 나의 따서 아유 마이드 쿠바로 타락가도 까이는 따서 아유 어이마 진가이 마 나의 시리 마시 콩박시는 까오게 돼 아숙 판다봐 어이마 닝공 가이리미 아유 어이마 이모 따서는 부래 아이모 따간비요 하이 가리노 이마게 써봐 따서지 시바 따리미 시도시 까이도기 낭보 내가이 그마이 오이나바 따리 또 오미 이마 마시게 낭세 미나테 미락다 레이버 미만 사니사 누피 모이라가 쏙 답답아 사hin가 행사비 마시 행사비니 마시 강시 마시 이마게 서봐 시 아무다 답타오 잉나 답나냐 이마가 워리 사시 나살라시나 가리 따람리버노 닝티나 우타 하유스 이마다 나살세 이마 와라키 가리 다오 해도 이마 나사도 비시다 아수코이베세 이설니 칸두나 에이 투미니 레이버니 마 까마얌 해 만남마기 마쿠타 마나 타와 사바이 질리버니 Hey, Liza, nabong na si Sumlabra. Ha? Sumlabra? Karigin nang nasok patriba si ba? Liza kapto na. Ima, ay inamat na kaso ehen mataruba laiti. Ay napisuri ngay, tasaw na tuklak to na. Ay mupuri ba ni? Inaman na soy na kari-kari na pauzazat am silam ka ni. Tasaw, nang sungasidi, nasalay mo nung sidra ba na tro? Nangay na isal ni kanto na sumtumilay tok pa sila. Yayay hay na ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯄꯨꯝꯕ ꯑꯩꯅ ꯈꯪꯂꯝꯂꯦ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯑꯩꯅ ꯀꯔꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯌꯥꯎꯈ꯭ꯔꯒꯦ ꯇꯥꯁꯣ ꯅꯨꯄꯤꯅ ꯉꯝꯕ ꯅꯨꯄꯥꯒꯤ ꯍꯧꯅꯕꯤ ꯅꯨꯄꯤꯒꯤ ꯋꯥ ꯂꯧꯔꯒ ꯃꯆꯦ ꯃꯆꯥ ꯅꯨꯡꯁꯤꯕ ꯉꯝꯗꯕꯒꯤ ꯂꯤꯆꯠꯇꯣ ꯑꯩꯒꯤ ꯐꯝꯗ ꯇꯧꯕꯤꯔꯛꯀꯅꯨ ꯆꯤꯡꯈꯩ ꯑꯃꯨꯛꯁꯨ ꯂꯥꯏꯖꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯈꯪꯕ꯭ꯔꯥ ꯅꯪꯕꯨ ꯇꯣꯛꯑꯣ ꯀꯩꯗꯧꯕꯒꯤ ꯏꯃꯥꯒꯤ ꯑꯆꯧꯕ ꯑꯩꯅ ꯏꯔꯦꯝꯈꯥꯛꯀꯤ ꯏꯆꯜꯅꯤ ꯈꯟꯗꯨꯅ ꯀꯌꯥꯗ ꯅꯨꯡꯁꯤꯖꯔꯤꯕ ꯑꯗꯨꯒ ꯏꯐꯝꯗꯒꯤ ꯃꯕꯨꯡ ꯃꯆꯜ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯁꯤꯕꯨ ꯊꯥꯗꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯅꯠꯇ꯭ꯔꯥ ꯀꯅꯥꯅ ꯂꯩꯍꯥꯎꯕꯨ ꯌꯨꯝ ꯑꯁꯤ ꯂꯩꯕ ꯉꯝꯗꯅꯕ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯥꯏꯔꯨꯒꯦ ꯍꯥ ꯂꯩꯍꯥꯎꯕꯨ ꯌꯨꯝ ꯑꯁꯤ ꯍꯦꯛ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯑꯩꯕꯨ ꯂꯨꯍꯣꯡꯅꯕ ꯅꯨꯄꯤ ꯑꯃ ꯍꯥꯏꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯨ ꯑꯩ ꯏꯅꯥꯁꯤꯅ ꯇꯥꯔꯦ ꯏꯃꯤꯠ ꯑꯁꯤꯅ ꯎꯔꯦ ꯑꯗꯨꯕꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯄꯨꯝꯅꯃꯛ ꯈꯪꯆꯤꯟ ꯎꯁꯤꯟꯅꯗꯕꯅꯤ ꯑꯩ ꯈꯪꯆꯤꯟ ꯎꯁꯤꯟꯅꯗ ꯂꯩꯈꯤꯕꯅꯤ ꯃꯁꯤ ꯄꯨꯝꯕꯁꯦ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕ ꯅꯀꯣꯛꯇꯨꯗꯗꯤ ꯀꯔꯤꯁꯨ ꯈꯟꯊꯕ ꯉꯝꯗ꯭ꯔꯦ ꯃꯁꯤ ꯀꯔꯤꯅꯣ ꯑꯁꯨꯛ ꯀꯨꯏ ꯃꯇꯝꯁꯦ ꯅꯪꯅ ꯂꯩꯍꯥꯎꯗ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯤ ꯍꯥꯏꯕ ꯑꯩ ꯈꯪꯗꯕ ꯅꯠꯇꯦ ꯏꯆꯜꯁꯤ ꯅꯣꯡꯃꯗꯤ ꯋꯥꯈꯜ ꯇꯥꯔꯛꯈꯤꯒꯅꯤ ꯈꯟꯗꯨꯅ ꯑꯩ ꯈꯥꯡꯂꯒ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯈꯥꯡꯗꯨꯅ ꯂꯩꯕꯒꯤ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯦ ꯅꯪꯅ ꯅꯅꯝꯃꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯍꯥꯎꯁꯦ ꯉꯁꯤꯗꯒꯤ ꯀꯅꯥꯝꯇꯅ ꯃꯇꯨ ꯅꯥꯝꯕ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯦꯛ ꯁꯣꯛꯂꯝꯕ ꯃꯤꯗꯣ ꯑꯩꯅ ꯍꯥꯠꯄ ꯐꯥꯎꯕ ꯉꯝꯂꯛꯄ ꯌꯥꯏ ꯌꯨꯝ ꯄꯥꯜꯂꯕꯗꯤ ꯄꯨꯝꯅꯃꯛꯇꯒꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯦꯟꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ ꯂꯥꯏꯖ ꯀꯞꯇꯨꯅ
Ima, ay ngasidi pugning yam nungsi. Nungmuta aibu mamina phawba kana yengjadriba ibung asina ngasidi. Aibu machani khanidreko. Imagi laisa si kapkano. Nabung nangyak saubagi nganglibani. Isa sunya matung wakal taroko. Masi pumbasya masigi labza sarano bisina tokat magakane. Mahak takta ibung asina masalay busu waraw kredana. Aina lepta kaktokloi. He. Mabung asina asuk thina warak lamlaba si phawba. Magi lisi sajat asya honglagi haina khanbagi mahut mi mara leijadaba imong asida sumon sinduna mana minu thamliba siengune mase. Isa oirabasu nangse mau saigai bi ningol hera kapningla kapchaude he kapak amat themoye kwakta wahong matu phana thechilabasu kwakti kwa oina dam legadau mare kwakna wahong olakwa hongna deba haisu mamang takta kari karam phattaba pap langsiluduna masigi phattaba laina sayon tawba isa nu isibu phangjariba asi yongna phalakloi haiba khangdamlabadi maming kaise hingsaabira kosabira ma thonjaram gadabani ko ai ima nangna nongmata nasaigi misangda leptriba sibu kaihino aise ima ne poklibna sa natabra ima gi laisa nangse ima na pokibani haiduna bu ima di pokibani haibado maduna do beni ikai isa gi lisit asina aduga ne nama amani sadana isana tawba phattaba thabaksinda phai haiduna mathau hawkadaba mamado aidi nateko isa oigera misa oigera afaba asuma taw migi misangda lei aikhoi di phattaba midi ima khangdeko laisa mamana ngangliba mabungna jeramliu pumba makokta karisu khanjiluba natte mana sabyuna khaliba sei lehabu yum asidagi tanthokiba si khaktani phattaba migi hidak leite haine laisa mana lehabu yum asidagi sakhinaba kayarak hada hotnarabasu mai pakpa karisu leitrabada ma aroibu oina lehabu badanam piduna namduna tanthokhrage haina khalladuna mi kanasu ujringai mana thabagi lik ama lawthoktuna lehawi mon makhada thamjilami Sirudi yare huralbini haiduna soina yum asidagi mangak sampaiduna inkranido pinai nupi tangna kapaka sakibado ai no ai yengeba ngaki matung thaba magi lik mangkri haiduna koithi thirame hai mawa nangbu imagi lik to ubra ne he heibu iruzaba saklam daida phamudu lokthokton thamlambani leiramjenya lehauna ima namaudi imagi lik to udi soida leiramganida mitop jangbasu nate laizana ho huran bana hukra poto karai da leiram gadarige ima thirana phangaroi ha aigi lik to huran khrepa imagi laiza huraliba mido kanano isi ima da hai ai pot ka huran masardana masamdo sitana phuidatlaga sunu yengen taige he ho kanana bu oirunige lamja sara mona singau lakpi imagi namo asinani dana phareng ne hujikti pharamani chingkhaina laiza nanamana imagi lik to huran ba nang ohobra he karigumba nang na hariba wafam aduna sumo oiramleba ngasiba nanamabu yumasi tanthokini aduga karigumba nang na hari wafam aduna aranba oiramlabadi nang ngasidagi yumasi leiba yaroi unsigi mapung masalgi marisu ngasidagi soidana ina ikut magna thadatkani ho imit asina uhoribane tasengna tasongna nasalaibu thajadraba natro likto inamana magi kana pusingkhibani ai phaknaba thiraga puthoraki laizani imungde sangduna ngak likto thijenarabagi tungta likto laizana puthoraktuna taso sina trai magi likto aina haidro masigi nu pisya huranbini haina toina phai na aibu aran sup tangbi khiba natro iba ubema karigi asuk phattaba thabak ase ibongna tawramlibano inemdi manga chap manare lehaw nga sidi bata sengna ikai nusi yanari makutluna duna kaplaga haire iba ai nei magilik to lauki ba leiti namong ta sengna khangzadaba sengman ai layo ikraba iba pabu patuna ai wasak saki laizana he lamja sara nupi huran mamina kaidang nungda huran le haina ne khakhaidabani taso kari yenglibano masigi huran misa yum masidagi kharatuna tata tokpikro legai miyam khangnari thingresida lehaw mapi simthaduna chingkhaida ma lande haibagum misna adina thamoi sokni yengi chingkhai lehawgi manakta tapna sangsimduna lehawgi sinthariba pirang adubu makut aduna nungsina taithokpiduna lehaw karigi nangna
ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯅꯥꯄꯤ ꯁꯤꯟꯊꯔꯤꯕꯅꯣ? ꯑꯁꯤꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯅꯪꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯀꯗꯕ ꯅꯠꯇꯦ. ꯅꯪꯒꯤ ꯊꯃꯣꯏ ꯑꯩꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ. ꯑꯔꯦꯝꯕꯗ ꯁꯤꯟꯊꯔꯤꯕ ꯅꯪꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯦ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯑꯩ ꯄꯥꯝꯃꯣꯏ. ꯑꯩ ꯇꯁꯦꯡꯅ ꯅꯪꯒꯤ ꯄꯤꯔꯥꯡꯕꯨ ꯄꯥꯝꯃꯨꯏ. ꯍꯌꯦꯡ ꯑꯩ ꯁꯤꯕꯗ ꯁꯤꯟꯊꯅꯕ ꯊꯝꯁꯤꯜꯂꯣ. ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯂꯦꯡꯗꯅ ꯂꯩꯔꯤ. ꯉꯁꯤꯃꯛ ꯅꯪꯕꯨ ꯄꯨꯗꯨꯅ ꯑꯩꯅ ꯆꯠꯀꯅꯤ. ꯂꯥꯛꯑꯣ ꯆꯠꯁꯤ. ꯅꯪꯅ ꯌꯨꯝꯁꯤ ꯂꯥꯛꯄꯗ ꯀꯔꯤꯁꯨ ꯄꯨꯔꯛꯇꯦ. ꯀꯔꯤꯁꯨ ꯄꯨꯗꯅ ꯑꯩꯈꯣꯏꯅꯤ ꯆꯠꯈꯤꯁꯤ. ꯃꯥꯅ ꯅꯪꯒꯤꯗꯃꯛ ꯁꯥꯕꯤꯈꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯣ ꯃꯈꯣꯏꯗ ꯂꯣꯏꯅ ꯄꯤꯔꯝꯃꯨ. ꯍꯦ ꯏꯃꯥꯒꯤ ꯆꯤꯡꯈꯩ, ꯀꯩꯁꯨ ꯂꯩꯇꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯀꯔꯤꯒꯤ ꯏꯆꯥꯅ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯏꯃꯥ ꯚꯥꯞ ꯂꯣꯏꯅ ꯇꯥꯔꯦ. ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯕꯅ ꯐꯅꯤꯀꯣ. ꯆꯤꯡꯈꯩꯅ ꯂꯩꯍꯥꯎ, ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯀꯅꯥꯗꯅꯣ? ꯂꯩꯍꯥꯎꯁꯨ ꯆꯤꯡꯈꯩꯕꯨ ꯀꯤꯕꯅ ꯃꯥꯅ ꯁꯤꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯅꯦꯝꯗ ꯄꯤꯔꯝꯃꯤ. ꯆꯤꯡꯈꯩ ꯃꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯗꯨꯅ, ꯃꯥ, ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯅꯨ. ꯅꯆꯥ ꯉꯁꯤꯗꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ. ꯅꯃꯧ ꯑꯁꯤꯅ ꯂꯥꯟꯗꯕꯃꯛꯇ ꯑꯣꯏꯔꯝꯂꯕꯗꯤ ꯅꯆꯥ ꯅꯃꯧ ꯑꯩꯈꯣꯏꯅ ꯏꯃꯥ ꯄꯥꯕꯒꯤ ꯁꯦꯕꯥ ꯑꯃꯨꯛ ꯍꯟꯅ ꯐꯪꯕ ꯉꯝꯕ ꯑꯣꯏꯖꯒꯦ. ꯑꯁꯨꯝꯅ ꯊꯕꯥ ꯃꯥꯅ ꯈꯥꯝꯖꯕ ꯇꯥꯕꯤꯗ ꯆꯤꯡꯈꯩꯗꯤ ꯂꯩꯍꯥꯎꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ. ꯂꯥꯏꯖꯗꯤ ꯃꯥꯅ ꯈꯜꯂꯨꯕ ꯄꯨꯝꯕ ꯇꯩꯌꯣꯟꯅꯔꯕꯗ ꯇꯧꯐꯝ ꯈꯪꯂꯝꯗꯦ. ꯊꯕꯥ ꯁꯥꯎꯅ, ꯍꯩ, ꯄꯣꯛꯄꯗ ꯍꯔꯥꯎꯗꯕ, ꯁꯤꯕꯗ ꯀꯞꯅꯤꯡꯗꯕ ꯅꯤꯡꯒꯣꯜ ꯌꯨꯝꯒꯥꯏꯕꯤ! ꯅꯍꯥꯛꯇꯛꯇ ꯅꯕꯨꯡ ꯑꯁꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯡꯊꯕ ꯃꯈꯩ ꯃꯈꯣꯡ ꯊꯥꯡꯗꯣꯛꯈ꯭ꯔꯦꯗꯅ. ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯍꯧꯖꯤꯛꯇꯤ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯕ? ꯅꯪ ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥ! ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯅꯪꯕꯨ ꯉꯝꯕ ꯃꯤꯁꯨ ꯁꯣꯏꯗꯅ ꯊꯣꯛꯂꯛꯈꯤꯅꯤꯗꯅ. ꯃꯇꯝ ꯑꯗꯨꯗ ꯅꯪꯁꯨ ꯈꯪꯂꯛꯈꯤꯅꯤꯀꯣ. ꯅꯪꯁꯨ ꯈꯪꯂꯛꯈꯤꯅꯤ. ꯐꯛꯖꯥꯎꯁꯨ ꯃꯆꯥ ꯃꯃꯧꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯕꯗ ꯃꯆꯥꯅꯨꯄꯤꯕꯨ ꯁꯟ ꯏꯔꯣꯏ ꯐꯨꯕꯒꯨꯝꯅ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ. ꯃꯄꯥꯅ ꯑꯗꯨꯝꯅ ꯃꯥꯕꯨ ꯐꯨꯕꯗꯨꯗ ꯂꯥꯏꯖ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯃꯥꯒ ꯈꯪꯅꯖꯕ ꯊꯦꯕꯣ ꯀꯧꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈꯤꯔꯝꯃꯤ. ꯐꯛꯖꯥꯎꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯆꯥ ꯑꯣꯏꯔꯨꯕꯅ ꯂꯨꯍꯣꯡꯕꯁꯤꯃꯗꯤ ꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯖꯕꯨ ꯅꯨꯄꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯊꯤꯜꯍꯜꯂꯛꯇꯨꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯅꯣꯡꯃꯗꯤ ꯂꯥꯏꯖꯁꯨ ꯌꯨꯝꯗ ꯁꯨꯝ ꯂꯩꯕ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯃꯦꯂꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯍꯣꯏ ꯏꯅꯦ, ꯏꯇꯥ ꯃꯦꯂꯩꯕꯨ ꯂꯩꯈꯤꯕ꯭ꯔꯣ? ꯄꯤꯌꯥꯏꯅꯨꯅ, ꯂꯩꯇꯦ, ꯆꯠꯂꯨꯅꯦꯍꯦ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ. ꯂꯩꯁꯥꯕꯤꯅꯕꯨ ꯑꯗꯨꯛ ꯉꯝꯕ ꯍꯧꯅꯕ꯭ꯔꯣ? ꯅꯪꯒꯨꯝꯕꯒ ꯑꯩꯒꯤ ꯏꯆꯥꯒꯅꯦ ꯇꯤꯟꯅꯍꯟꯕ ꯌꯥꯕ ꯅꯠꯇꯦ. ꯑꯗꯨꯅ ꯍꯌꯦꯡꯈꯩꯗꯤ ꯂꯥꯏꯖꯥ, ꯅꯪ ꯑꯩꯈꯣꯏꯗꯤ ꯏꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯕ ꯂꯥꯛꯀꯅꯨꯀꯣ. ꯑꯩꯈꯣꯏ ꯃꯦꯂꯩꯒꯤꯗꯤ ꯃꯅꯝꯃ ꯑꯅꯤꯅꯤꯗꯣ ꯂꯩꯔꯤꯕꯁꯦ. ꯅꯪꯒꯤ ꯂꯤꯆꯠꯇꯣ ꯑꯃꯨꯛ ꯏꯆꯥꯁꯤ ꯂꯧꯔꯛꯀꯅꯤ. ꯁ꯭ꯋꯥꯏꯗꯒꯅꯦ ꯀꯨꯏꯅ ꯂꯦꯞꯄꯤꯔꯅꯨ. ꯃꯍꯤꯛ ꯑꯃꯨꯛ ꯁꯟꯗꯣꯛꯑꯝꯒꯅꯤ. ꯆꯠꯂꯣ. ꯁꯨꯃꯥꯡ ꯁꯨꯝꯖꯤꯠꯇꯨꯅ ꯀꯗꯣꯝꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯇꯧꯔꯤꯕꯁꯤꯅ. ꯄꯤꯌꯥꯏꯅꯨꯒꯤ ꯋꯥꯍꯩꯗ ꯂꯥꯏꯖ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯏꯀꯥꯏꯕ ꯐꯥꯎꯔꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯉꯁꯤꯗꯤ ꯂꯥꯏꯖ ꯍꯥꯟꯅꯗꯒꯤ ꯋꯥꯈꯜ ꯈꯖꯤꯛ ꯁꯣꯟꯊꯔꯦ. ꯂꯥꯏꯖꯅ ꯁꯨꯝ ꯆꯠꯂꯤꯉꯩ ꯃꯥꯒꯤ ꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔ ꯂꯥꯛꯂꯤꯕꯗꯨꯅꯁꯨ ꯍꯥꯏꯅꯩ. ꯍꯣ ꯏꯆꯦ, ꯑꯁꯤꯒꯤ ꯂꯥꯏꯖ ꯍꯥꯏꯕꯤꯁꯦ ꯃꯥꯅꯅꯦ ꯐꯈ꯭ꯔꯕ ꯃꯅꯝ ꯑꯗꯨꯕꯨ ꯑꯣꯠꯄ ꯅꯩꯕ ꯌꯥꯕ ꯃꯈꯩ ꯇꯧꯕꯤꯕꯗꯅꯦ, ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯃꯨꯛꯁꯨ ꯍꯨꯔꯥꯟꯕꯤꯒꯤ ꯃꯔꯥꯜ ꯁꯤꯖꯤꯟꯕꯤꯔꯒ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦꯌꯦ. ꯅꯨꯄꯤ ꯑꯃꯅ ꯏꯃꯥꯏꯕꯦꯝꯃ, ꯃꯁꯛ ꯑꯁꯤꯒ ꯑꯣꯟꯊꯣꯛꯅꯕꯨ ꯉꯝꯂꯝꯒꯅꯤꯒꯦ. ꯃꯁꯤꯕꯨ ꯂꯨꯍꯣꯡꯒꯗꯧꯔꯦ ꯀꯥꯏꯅꯁꯨ ꯍꯥꯏꯈꯤꯕꯗꯥꯏꯅꯦ. ꯃꯌꯨꯝ ꯄꯥꯜꯂꯕꯁꯨ ꯀꯌꯥ ꯅꯥꯇꯩꯔꯣꯝ ꯆꯥꯒꯗꯕ ꯅꯠꯇꯦ. ꯂꯩꯁꯥꯔꯤꯉꯩ ꯑꯁꯨꯛ ꯉꯝꯂꯕꯁꯤꯅꯗꯤ ꯍꯌꯦꯡ ꯃꯅꯦꯝꯕꯣꯛꯀꯥꯗꯣ ꯃꯥꯅ ꯑꯣꯠꯄꯗ ꯁꯤꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦꯀꯣ. ꯂꯥꯏꯖ ꯃꯥꯒꯤ ꯃꯔꯝꯗ ꯃꯤꯅ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯨ ꯇꯥꯕ ꯉꯝꯗ ꯌꯨꯝ ꯇꯝꯅ ꯆꯤꯜꯂꯛꯇꯨꯅ ꯃꯥ ꯉꯁꯤꯗꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ. ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯂꯥꯏꯖꯁꯨ ꯂꯨꯍꯣꯡꯂꯤ. ꯂꯨꯍꯣꯡꯕꯗꯨ ꯆꯤꯡꯈꯩ ꯑꯃꯗꯤ ꯂꯩꯍꯥꯎꯗꯤ ꯌꯥꯎꯔꯝꯗꯦ. ꯑꯗꯨꯒ ꯂꯥꯏꯖ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯨꯔꯤꯕ ꯊꯦꯕꯣꯒꯤ ꯏꯃꯨꯡꯗꯤ ꯊꯦꯕꯣꯒꯤ ꯃꯁꯦ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯆꯟꯅꯗꯅ ꯍꯜꯂꯛꯄ ꯅꯤꯡꯒꯣꯜ ꯑꯅꯤꯁꯨ ꯂꯩꯔꯝꯃꯤ. ꯅꯤꯡꯒꯣꯜ ꯑꯅꯤꯗꯨꯅ ꯂꯥꯏꯖꯕꯨ ꯑꯃꯨꯛ ꯑꯣꯜꯂꯛꯂꯝꯃꯤ. ꯆꯥꯛ ꯐꯥꯎꯕ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕꯤꯔꯝꯗꯦ. ꯊꯣꯏꯕꯤꯅ, ꯍꯩ ꯂꯥꯏꯖ, ꯏꯅꯝꯃꯒꯤ ꯏꯁꯥꯁꯦ ꯉꯦꯛꯇ ꯄꯥꯏꯔꯣ ꯂꯥꯎ. ꯍꯩ, ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯅꯪꯕꯨ ꯂꯥꯏꯖ? ꯏꯅꯝꯃ, ꯑꯩ ꯃꯅꯤꯡꯗ ꯐꯤ ꯁꯨꯔꯨꯕꯅꯦ, ꯑꯗꯨꯅ ꯇꯥꯖꯍꯧꯗ꯭ꯔꯦ. ꯀꯔꯤ ꯍꯥꯏꯕꯅꯣ? ꯌꯥꯔꯦ, ꯅꯥꯈꯣꯟꯒꯗꯣ ꯑꯃꯨꯛ ꯅꯧꯊꯔꯛꯑꯅꯨ. ꯑꯩ ꯇꯥꯅꯤꯡꯗꯦ. ꯍꯛꯆꯥꯡꯁꯦ ꯉꯦꯛꯇ ꯄꯥꯏꯔꯝꯃꯨ ꯂꯥꯎ. ꯏꯁꯥ ꯏꯔꯨꯁꯦ ꯌꯥꯝ ꯊꯤꯟꯗꯣꯛꯏ. ꯂꯥꯏꯖ ꯀꯔꯤꯁꯨ ꯈꯨꯝꯂꯨꯕ ꯉꯝꯗ ꯊꯣꯏꯕꯤꯒꯤ ꯃꯁꯥꯗꯨ ꯄꯥꯏꯕ ꯍꯧꯕꯒ ꯑꯔꯨꯕꯤꯃꯨꯛ ꯊꯣꯛꯂꯛꯇꯨꯅ, ꯂꯥꯏꯖ, ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯐꯤꯁꯦ ꯀꯪꯕ ꯅꯪꯅꯕ ꯁꯨꯑꯣꯏꯅ ꯍꯥꯏꯔꯝꯕꯗꯨꯕꯣ? ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯔꯝꯂꯤ ꯋꯥꯗꯨꯗ ꯅꯪꯅ ꯀꯩꯁꯨ ꯊꯧꯋꯥ ꯁꯥꯗ ꯐꯤꯁꯤꯡꯗꯨꯕꯨ ꯃꯅꯤꯡꯗ ꯄꯨꯊꯣꯛꯇꯨꯅ ꯊꯝꯂꯝꯂꯒ ꯅꯪꯅ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ? ꯏꯅꯝꯃ, ꯑꯩ ꯐꯤꯁꯤꯡꯗꯣ ꯁꯨꯒꯦ ꯍꯥꯏꯅ ꯇꯧꯔꯝꯕꯅꯤ. ꯏꯅꯝꯃ ꯑꯍꯟꯅ ꯍꯛꯆꯥꯡ ꯄꯥꯏꯌꯨ ꯍꯥꯏꯕꯁꯤꯗ. ꯊꯣꯏꯕꯤꯅ, ꯀꯔꯤꯅꯣ ꯅꯪꯅ ꯁꯨꯅꯤꯡꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯊꯪꯖꯤꯜꯂꯛꯂꯤꯕꯗꯣ? ꯅꯪꯅ ꯐꯤ ꯁꯨꯔꯤ ꯍꯥꯏꯔꯗꯤ ꯑꯩꯅ ꯍꯛꯆꯥꯡ ꯄꯥꯏꯌꯨꯅ ꯀꯩꯁꯨ ꯍꯥꯏꯔꯣꯏꯅꯦ. ꯑꯔꯨꯕꯤꯅ, ꯃꯁꯤꯗ ꯃꯁꯝꯁꯦ ꯐꯣꯏꯗꯠꯂꯒ ꯄꯦꯜꯂꯒꯦꯗ ꯍꯩ.
ꯁꯤꯔꯦ ꯆꯠꯄꯤ ꯃꯧꯁꯤꯕꯨ ꯀꯩꯅꯣ ꯊꯕꯛ ꯑꯃꯇꯪ ꯇꯧꯕꯗ ꯋꯥꯁꯦ ꯑꯗꯨꯝ ꯉꯥꯡꯅꯍꯟꯗꯨ ꯂꯩꯍꯟꯅꯤꯕ ꯃꯁꯤ ꯃꯌꯨꯝ ꯄꯥꯟꯅꯤꯗꯤ ꯈꯪꯂꯒ ꯌꯨꯝ ꯀꯣꯏꯗꯕꯤ ꯃꯁꯦ ꯌꯨꯝ ꯀꯣꯏꯕꯗꯤ ꯍꯩꯇꯦꯅꯦ ꯃꯁꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯈꯪꯕ꯭ꯔꯥꯗꯣ ꯏꯃꯥ ꯏꯅꯝꯃ ꯁꯝꯁꯤ ꯐꯣꯏꯕꯤꯒꯅꯨ ꯑꯩ ꯐꯤꯗꯣ ꯀꯪꯕ ꯅꯪꯅꯕ ꯁꯨꯖꯒꯦ ꯑꯩꯒꯤ ꯁꯝꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯊꯣꯏꯕꯤꯅ ꯅꯥꯎ ꯐꯨꯖꯤꯜꯂꯨ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯐꯠꯇꯦ ꯍꯥꯏꯅꯕ ꯍꯥꯏꯗꯅ ꯃꯥꯅ ꯇꯧꯒꯦ ꯇꯧꯔꯤꯕꯅꯤ ꯃꯥꯒꯤꯗꯣ ꯁꯤ ꯑꯩ ꯃꯆꯤꯟꯁꯦ ꯃꯦꯟꯁꯤꯜꯂꯛꯀꯦ ꯃꯈꯣꯜ ꯊꯣꯛꯇꯅꯕ ꯊꯣꯏꯕꯤ ꯑꯃꯗꯤ ꯑꯔꯨꯕꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯂꯥꯏꯖꯕꯨ ꯇꯞꯇꯥ ꯃꯈꯩ ꯐꯨꯊꯔꯝꯃꯤ ꯂꯥꯏꯖꯅ ꯊꯦꯕꯣꯗ ꯍꯥꯏ ꯇꯥ ꯊꯦꯕꯣ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅ ꯏꯄꯥꯝꯅ ꯆꯠꯇꯨꯅ ꯂꯩꯔꯨꯁꯤꯕ ꯂꯥꯏꯖ ꯅꯪꯒꯤ ꯅꯄꯥꯝꯅ ꯆꯠꯂꯛꯄ ꯐꯠꯇꯕ ꯂꯤꯆꯠ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯌꯨꯝꯁꯦ ꯑꯍꯜ ꯂꯃꯟ ꯄꯥꯟꯕ ꯊꯛ ꯈꯥꯅꯥꯏꯅ ꯆꯠꯄ ꯏꯃꯨꯡꯅꯤ ꯅꯄꯥꯝꯗ ꯅꯪꯅ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯕꯗ ꯅꯃꯥ ꯅꯄꯥꯅ ꯊꯤꯡꯕ ꯄꯤꯗꯕꯗꯣ ꯃꯐꯝ ꯑꯁꯤꯗꯗꯤ ꯆꯠꯅꯗꯦ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯦꯡꯉꯣ ꯏꯟꯒꯗꯕ ꯅꯨꯄꯥꯗꯣ ꯑꯩ ꯅꯠꯇꯦ ꯅꯪꯅ ꯌꯨꯝ ꯑꯁꯤ ꯂꯩꯕ ꯋꯥꯔꯦ ꯍꯥꯏꯔꯒꯅ ꯅꯪ ꯅꯁꯥꯅ ꯍꯟꯖꯈꯤꯕꯗ ꯑꯩ ꯑꯌꯦꯠꯄ ꯀꯩꯁꯨ ꯄꯤꯔꯣꯏ ꯑꯣ ꯇꯥꯊꯤꯕꯨꯒꯤ ꯋꯥꯁꯤꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯂꯩꯒ ꯆꯪꯗꯝꯅꯩ ꯍꯥꯏꯗꯅ ꯄꯠ ꯍꯦꯛꯇ ꯊꯠꯂꯒ ꯂꯪꯊꯣꯛꯄꯒꯨꯝꯅ ꯑꯩꯕꯨꯁꯨ ꯂꯪꯊꯣꯛꯄꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯅꯕꯨꯛꯆꯤꯜ ꯄꯤꯛꯄ ꯅꯪꯒꯤ ꯋꯥꯈꯜꯅꯤꯗꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯂꯩꯅꯤꯡꯗ꯭ꯔꯕꯗꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩꯒꯤꯗꯤ ꯌꯨꯝ ꯀꯩ ꯑꯍꯜ ꯂꯃꯟꯁꯨ ꯂꯩꯔꯤ ꯃꯁꯤꯗꯕꯨ ꯀꯔꯤꯒꯤ ꯑꯩꯅ ꯅꯨꯄꯤ ꯃꯄꯥꯝꯗ ꯌꯥꯎ ꯏꯟꯗꯨ ꯂꯩꯒꯗꯧꯔꯤꯕꯅꯣ ꯍꯣꯏ ꯁꯨꯅꯦ ꯏꯄꯥꯝꯗ ꯍꯟꯗꯨꯅ ꯂꯩꯖꯅꯤꯡꯗꯤ ꯅꯪꯒꯤ ꯅꯁꯦ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯆꯟꯅꯗꯅ ꯍꯜꯂꯛꯄꯤ ꯑꯅꯤꯁꯤꯒ ꯂꯩꯃꯤꯟꯅꯕꯁꯦ ꯑꯩ ꯌꯥꯝꯅ ꯋꯥꯖꯔꯕ ꯑꯗꯨꯅꯅꯦ ꯃꯌꯨꯝ ꯄꯥꯜꯂꯒ ꯆꯟꯅꯗꯗꯅ ꯍꯜꯂꯛꯂꯕꯁꯤ ꯐꯥꯎꯕ ꯃꯃꯥꯏ ꯑꯁꯤ ꯀꯥꯏꯒꯤꯗꯦ ꯍꯥꯏꯗꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯑꯣꯏꯅ ꯑꯃꯨꯛ ꯑꯣꯠꯄꯤꯔꯤꯕꯁꯤꯅꯤ ꯆꯟꯅꯗꯕꯤꯁꯤꯡꯁꯦ ꯊꯦꯕꯣ ꯁꯥꯎꯅ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯍꯦꯛ ꯉꯥꯡꯂꯛꯄ ꯇꯥꯔꯕꯗꯤ ꯅꯪ ꯌꯨꯝ ꯑꯁꯤ ꯂꯩꯕ ꯈꯛ ꯌꯥꯔꯣꯏ ꯅꯍꯥꯛꯇꯛꯇ ꯅꯠꯇ꯭ꯔꯣ ꯅꯕꯨꯡ ꯑꯃꯗꯤ ꯅꯅꯝꯃꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯣ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠꯇꯣ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯠꯀꯦ ꯍꯥꯏꯅꯗꯤ ꯈꯛ ꯈꯟꯒꯅꯨ ꯅꯪ ꯅꯩꯕꯨ ꯐꯨꯔꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯑꯩꯁꯨ ꯉꯁꯤꯃꯛ ꯅꯪꯒꯤ ꯅꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ ꯑꯃꯨꯛ ꯍꯟꯅꯁꯨ ꯅꯌꯨꯝ ꯑꯁꯤ ꯂꯥꯛꯄꯤꯔꯣꯏꯌꯦ ꯑꯩꯅ ꯍꯦꯟꯅ ꯂꯩꯖꯅꯤꯡꯗꯤꯌꯦ ꯅꯈꯣꯏꯒꯤ ꯅꯌꯨꯝꯁꯦ ꯅꯌꯨꯝ ꯈꯛ ꯊꯨꯒꯥꯏꯕ ꯄꯤꯂꯛꯇ꯭ꯔꯗꯅ ꯑꯩꯒꯤ ꯌꯨꯝꯁꯤꯃꯨꯛ ꯊꯨꯒꯥꯏꯔꯝꯒꯦ ꯍꯥꯏꯅ ꯅꯪ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯂꯥꯏꯖꯥ ꯅꯪꯒꯤꯁꯦ ꯑꯩꯒꯤ ꯌꯨꯝꯁꯨ ꯊꯨꯒꯥꯏꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯇꯥꯊꯦꯕꯣ ꯑꯩꯉꯣꯟꯗ ꯑꯔꯥꯟꯕ ꯈꯛ ꯇꯥꯍꯟꯒꯦ ꯍꯥꯏꯅ ꯁꯨꯝ ꯈꯟꯕꯤꯒꯅꯨ ꯂꯩꯔꯤꯕ ꯏꯅꯝꯃ ꯑꯅꯤ ꯑꯁꯤꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯑꯁꯤꯁꯨ ꯈꯔ ꯈꯪꯕꯤꯌꯨ ꯐꯝꯆꯥ ꯆꯥꯗꯨꯅ ꯂꯩꯔꯒ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯜꯂꯤꯕꯁꯦ ꯈꯔ ꯊꯤꯡꯕꯤꯌꯨ ꯍꯥꯏꯖꯕꯅꯤ ꯂꯥꯏꯖꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯑꯔꯨꯕꯤ ꯆꯪꯉꯛꯇꯨꯅ ꯍꯦꯉꯥꯡ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗ ꯅꯠꯇ꯭ꯔꯥ ꯍꯥ ꯑꯩꯈꯣꯏꯗ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯏꯅꯝꯃ ꯍꯣꯏꯗ ꯀꯩꯁꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦꯅ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤ ꯊꯕꯛꯇꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯤꯒꯤ ꯏꯇꯩꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯂꯨꯝꯗꯨꯅ ꯇꯥꯕꯤꯔꯝꯂꯤ ꯋꯥ ꯑꯣꯏꯔꯦ ꯃꯁꯤ ꯃꯆꯤꯟ ꯌꯥꯝꯅ ꯀꯟꯗꯧꯔꯤ ꯑꯗꯨꯅꯗꯤ ꯃꯇꯥꯡ ꯆꯥꯅ ꯋꯥꯔꯛꯄ ꯇꯥꯔꯦꯗ ꯅꯪ ꯍꯧꯖꯤꯛ ꯅꯍꯥꯟ ꯃꯈꯩꯅ ꯂꯥꯟꯖꯗꯕꯤ ꯁꯥꯔꯒ ꯉꯁꯤꯗꯤ ꯌꯨꯄꯥꯁꯤꯅ ꯌꯨꯝꯗ ꯂꯩꯕꯁꯤꯗ ꯃꯁꯣꯡ ꯌꯥꯝꯅ ꯐꯜꯂꯦꯗ ꯍꯥ ꯂꯥꯏꯖꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇꯕꯅꯤꯅ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯇꯨꯅ ꯍꯦꯔꯥ ꯑꯗꯨ ꯌꯥꯎꯔꯗꯤ ꯑꯩꯁꯨ ꯌꯦꯡꯊꯣꯛꯅꯕ ꯇꯥꯏꯗꯅ ꯑꯩꯅ ꯁꯨꯝ ꯀꯩꯗꯧꯔꯨꯅꯤ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄꯁꯤꯗ ꯅꯈꯣꯏ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ ꯅꯣꯏꯅ ꯐꯠꯇ꯭ꯔꯒꯥꯏꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ ꯈꯨꯀꯥꯞꯄꯤ ꯀꯥꯞꯄꯒꯨꯝꯕꯅꯤ ꯁꯦ ꯇꯦꯛ ꯀꯥꯞꯄꯤꯒꯦ ꯇꯥꯖꯧ ꯑꯔꯨꯕꯤꯅ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯉꯁꯤꯅ ꯏꯆꯦ ꯍꯣꯏ ꯏꯆꯦ ꯃꯁꯤꯒꯤ ꯃꯄꯥꯝꯅ ꯆꯟꯅꯗꯕꯤ ꯃꯑꯣꯡꯁꯦ ꯑꯃꯨꯛꯇ ꯋꯥꯔꯛꯁꯤꯜꯂꯣ ꯑꯩꯈꯣꯏꯅꯤ ꯆꯪꯗꯅ ꯋꯥꯔꯛꯇ꯭ꯔꯕꯗꯤ ꯃꯥꯒꯤ ꯍꯥꯏꯒꯠꯂꯤꯕ ꯃꯉꯛꯁꯦ ꯍꯥꯏꯊꯔꯛꯄꯒꯤ ꯋꯥꯗꯤ ꯂꯩꯇꯦ ꯃꯤ ꯈꯠꯅ ꯆꯩꯅꯕ ꯄꯥꯝꯈ꯭ꯔꯕ ꯊꯣꯏꯕꯤꯗꯨꯁꯨ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯅ ꯍꯥꯟꯅ ꯂꯥꯏꯖꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯃꯁꯤꯡ ꯇꯅꯤ ꯀꯜꯂꯤꯕ ꯄꯥꯡꯒꯟꯒꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯊꯣꯏꯕꯤ ꯑꯃꯗꯤ ꯑꯔꯨꯕꯤꯗ ꯂꯥꯏꯖꯅ ꯍꯦꯟꯖꯤꯜꯂꯨꯕ ꯉꯝꯕ ꯅꯠꯇꯦ ꯊꯦꯕꯣꯅ ꯏꯆꯦ ꯈꯠꯅꯒꯦ ꯍꯥꯏꯔꯕꯁꯨ ꯁꯨꯃꯥꯡꯗꯔ ꯃꯪꯒꯣꯜꯗꯔ ꯊꯣꯛꯂ ꯈꯠꯅꯔꯨꯁꯣ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯊꯣꯏꯕꯤꯅ ꯑꯔꯨꯕꯤ ꯏꯆꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯁꯝꯁꯤ ꯄꯥꯏꯗꯨꯅ ꯁꯨꯃꯥꯡ ꯌꯧꯅꯕ ꯆꯤꯡꯊꯣꯔꯛꯎ ꯑꯩꯅꯦ ꯃꯔꯤꯜ ꯇꯦꯛꯀꯦ ꯅꯍꯥꯟ ꯃꯈꯩ ꯃꯥꯗꯤ ꯂꯥꯟꯖꯗꯕꯤ ꯁꯥꯗꯨꯅ ꯑꯩꯈꯣꯏꯅꯤꯕꯨ ꯅꯝꯊꯨꯒꯦ ꯍꯥꯏꯅ ꯈꯜꯂꯝꯂꯤꯕ ꯃꯀꯣꯛꯁꯦ ꯍꯩꯀ꯭ꯔꯨ ꯁꯥꯏꯒꯥꯏꯕꯗꯧꯅꯅꯦ ꯑꯩ ꯄ꯭ꯔꯣꯛ ꯂꯥꯎ ꯃꯈꯩ ꯁꯥꯏꯗꯣꯛꯀꯦ ꯑꯁꯨꯝꯅ ꯂꯥꯏꯖꯕꯨ ꯊꯣꯏꯕꯤ ꯑꯃꯗꯤ ꯑꯔꯨꯕꯤꯅ ꯇꯞꯇꯥ ꯃꯈꯩ ꯐꯨꯔꯕꯁꯨ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯊꯦꯕꯣꯗꯤ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯗꯅ ꯂꯩꯊꯣꯛꯂꯝꯃꯤ ꯃꯄꯥꯝꯗ ꯆꯠꯀꯦ ꯈꯜꯂꯕꯁꯨ ꯑꯔꯨꯕꯤꯒ ꯊꯣꯏꯕꯤꯒꯅ ꯆꯠꯇꯅꯕ ꯍꯥꯏꯅꯁꯨ ꯊꯤꯡꯂꯝꯃꯤ ꯂꯥꯏꯖ ꯀꯞꯇꯨꯅ ꯇꯥꯆꯧ ꯏꯅꯝꯃ ꯅꯆꯜꯅ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯂꯪꯖꯔꯨꯕ ꯏꯔꯥꯜ ꯑꯗꯨꯒꯤ ꯃꯍꯩ ꯑꯩ ꯉꯁꯤꯗꯤ ꯐꯪꯂꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯅꯝꯃꯕꯨ ꯀꯌꯥꯗ ꯑꯣꯠꯄꯤꯈꯤꯕ ꯑꯩꯅ ꯇꯧꯖꯔꯨꯕ ꯏꯔꯥꯜꯒꯤ ꯗꯟꯗꯤ ꯑꯩꯅ ꯐꯪꯖꯕꯅꯤ ꯑꯩ ꯀꯩꯁꯨ ꯑꯔꯣꯞꯄ ꯂꯩꯇꯦ ꯑꯗꯨꯕꯨ
ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯔꯥꯜ ꯑꯁꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕꯒꯤ ꯄꯥꯡꯒꯜꯁꯨ ꯏꯐꯝꯗ ꯂꯩꯇ꯭ꯔꯦ꯫ ꯑꯔꯨꯕꯤꯅ ꯍꯦ ꯀꯅꯥ ꯁꯤꯔꯦ ꯑꯁꯤꯗꯕꯨ ꯀꯞꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯦ ꯆꯠꯂꯨ ꯏꯆꯦꯅꯅꯦ ꯅꯪꯕꯨ ꯀꯧꯍꯧꯕꯅꯤ꯫ ꯂꯥꯏꯖ ꯀꯞꯂꯨꯕꯒꯤ ꯃꯄꯤꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯐꯠꯐꯠ ꯇꯩꯊꯣꯛꯂꯗꯨꯅ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯈꯨꯄꯥꯛ ꯈꯨꯅꯝꯅꯤ ꯍꯥꯏꯕꯗꯨꯅꯤ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯃꯨꯛꯂꯨꯕ ꯂꯥꯏꯖ ꯉꯁꯤꯗꯤ ꯊꯣꯏꯕꯤ ꯑꯃꯗꯤ ꯑꯔꯨꯕꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯤꯅ ꯑꯣꯠꯄꯤꯔꯕꯗ ꯃꯥ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯦ꯫ ꯂꯥꯏꯖꯅ ꯁꯨꯛ ꯋꯥꯅ ꯍꯤꯡꯂꯕꯁꯤ ꯐꯥꯎꯕ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯆꯜꯒꯤꯗꯤ ꯑꯩ ꯂꯩꯔꯤ ꯍꯥꯏꯅ ꯂꯦꯞꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯗ ꯅꯣꯡꯃꯗꯤ ꯃꯄꯥꯝꯗ ꯂꯥꯏꯖ ꯂꯥꯛꯂꯝꯃꯤ꯫ ꯊꯕꯥꯅ ꯂꯥꯏꯖ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯀꯔꯤꯅꯣ ꯏꯆꯥꯒꯤ ꯁꯛꯐꯝ ꯑꯁꯤꯗꯤ ꯏꯆꯥꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯅꯦ? ꯂꯥꯏꯖ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯃꯃꯥꯕꯨ ꯎꯕꯗ ꯃꯥ ꯀꯞꯂꯛꯂꯝꯃꯤ꯫ ꯏꯃꯥ ꯅꯣꯡꯃꯇ ꯅꯆꯥ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯍꯩ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯂꯥꯛꯄꯗꯅꯦ ꯃꯄꯤ ꯁꯤꯗꯞ ꯇꯧꯍꯩꯗꯦꯁꯦ ꯀꯞꯀꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯍꯣꯏꯁꯨ ꯑꯍꯜ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯑꯗꯨꯅ ꯏꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯅꯤꯡꯂꯕꯁꯨ ꯌꯨꯝꯁꯦ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯍꯦꯛꯇ ꯉꯝꯗꯦꯅꯦ꯫ ꯏꯃꯥ ꯑꯩꯅ ꯐꯠꯂꯨꯗꯕꯗ ꯉꯁꯤꯗꯤ ꯏꯃꯥꯅꯒ ꯄꯥꯕꯒꯁꯨ ꯌꯥꯎꯅ ꯅꯆꯥ ꯅꯃꯧꯒꯤ ꯁꯦꯕꯥ ꯍꯥꯏꯕꯗꯣ ꯐꯪꯗ꯭ꯔꯦꯀꯣ꯫ ꯏꯃꯥ ꯅꯆꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯆꯥꯕꯨ ꯑꯄꯪꯕꯤꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯃꯥꯒꯤ ꯂꯥꯏꯖ ꯏꯆꯥ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯦꯗꯅ ꯌꯦꯡꯉꯣ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯅꯅꯝꯃꯗ ꯇꯧꯕꯤꯈꯤꯕꯁꯤꯡ ꯑꯗꯣ ꯃꯇꯝꯗꯨꯗꯗꯤ ꯏꯃꯥꯅ ꯂꯤꯁꯤꯡꯂꯛ ꯍꯥꯏꯔꯕꯁꯨ ꯌꯨꯝꯁꯤꯗ ꯏꯆꯥ ꯅꯤꯉꯣꯜ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤꯅ ꯏꯆꯥꯅ ꯂꯧꯁꯤꯟꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯃꯧ ꯑꯃꯒꯤ ꯑꯋꯥꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯦꯗꯅ ꯌꯦꯡꯉꯣ ꯏꯃꯥ ꯋꯥꯍꯩꯒꯦ ꯉꯁꯤꯗꯤ ꯅꯤꯉꯣꯜ ꯑꯣꯏꯔꯤꯕ ꯃꯍꯥꯛ ꯑꯗꯣ ꯍꯌꯦꯡꯗꯤ ꯁꯥꯒꯩ ꯑꯃꯗ ꯇꯤꯟꯗꯨꯅ ꯃꯧꯏꯁꯤꯡꯗ ꯆꯟꯈꯤꯒꯅꯤ꯫ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯣꯏꯔꯤꯕ ꯃꯍꯥꯛꯁꯨ ꯃꯇꯝ ꯑꯃꯗꯗꯤ ꯃꯥꯁꯨ ꯅꯤꯉꯣꯜꯅꯤ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯂꯩꯔꯝꯂꯤꯕ ꯅꯤꯉꯣꯜ ꯑꯗꯨꯅ ꯃꯧꯒꯤ ꯑꯋꯥꯕ ꯈꯪꯕꯤꯐꯝ ꯊꯣꯛꯄꯅꯤ꯫ ꯂꯥꯛꯂꯤꯕ ꯃꯧ ꯑꯗꯨꯅꯁꯨ ꯂꯩꯔꯝꯂꯤꯕ ꯅꯤꯉꯣꯜ ꯑꯗꯨꯒꯤ ꯑꯐꯕ ꯌꯥꯏꯐꯕ ꯂꯝꯕꯤ ꯁꯦꯝꯕꯤꯒꯗꯕꯅꯤ꯫ ꯀꯩꯗꯧꯅꯨꯡꯗ ꯌꯦꯛꯅꯕ ꯃꯒꯨꯝ ꯈꯟꯅꯔꯣꯏꯗꯕꯅꯤ꯫ ꯑꯩꯅ ꯄꯣꯛꯆꯔꯕꯁꯨ ꯅꯪꯁꯦ ꯃꯤꯒꯤ ꯃꯐꯝꯗ ꯅꯣꯡꯃꯗꯤ ꯃꯤꯉꯣꯟꯗ ꯁꯤꯟꯅꯈꯤꯅꯤ ꯍꯥꯏꯗꯨꯅ ꯅꯤꯉꯣꯜ ꯍꯥꯏꯅ ꯀꯧꯔꯤꯕꯅꯤ꯫ ꯃꯤꯒꯤ ꯃꯆꯥꯗꯨꯅ ꯑꯩꯒꯤ ꯆꯠꯈ꯭ꯔꯕꯤ ꯏꯆꯥꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯏꯃꯧ ꯍꯥꯏꯗꯅꯅꯦ ꯀꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯑꯃꯅ ꯑꯃꯕꯨ ꯍꯟꯊꯅ ꯌꯦꯡꯒꯦ ꯍꯥꯏꯅ ꯈꯜꯂꯣꯏꯗꯕꯅꯤ꯫ ꯏꯃꯥ ꯅꯆꯥꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯏꯃꯨꯡꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯃꯆꯜꯍꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯨꯒꯅꯤ꯫ ꯏꯃꯥꯒꯤ ꯂꯥꯏꯖ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ꯫ ꯂꯥꯏꯖ ꯉꯁꯤꯗꯤ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯇꯨꯅ ꯂꯩꯍꯥꯎꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯂꯔꯤ꯫ ꯆꯤꯡꯈꯩꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯉꯁꯤꯅ ꯀꯔꯤ ꯀꯔꯝꯕ ꯕꯗꯅꯥꯃꯨ ꯄꯤꯒꯗꯧꯔꯤꯕꯅꯣ? ꯇꯥꯆꯧ ꯀꯔꯤꯒꯤ ꯇꯥꯆꯧ ꯑꯩꯒꯤ ꯏꯆꯜ ꯂꯩꯇꯦ꯫ ꯂꯥꯏꯖ ꯆꯤꯡꯈꯩꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯇꯥꯆꯧ ꯅꯆꯥꯅ ꯏꯅꯝꯃꯕꯗꯤ ꯇꯥꯆꯧꯒꯤ ꯃꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯍꯩꯅ ꯉꯁꯤꯗꯤ ꯅꯆꯜ ꯂꯩꯁꯦ ꯅꯨꯡꯉꯥꯏꯕ ꯐꯪꯗꯅ ꯄꯨꯟꯁꯤ ꯂꯦꯜꯂꯦ꯫ ꯅꯆꯜꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯇꯥꯆꯧ꯫ ꯑꯉꯥꯎꯕꯤꯁꯤꯗꯤ ꯀꯔꯤꯒꯤ ꯏꯆꯜꯗ ꯀꯞꯂꯤꯕꯅꯣ? ꯉꯁꯤꯁꯨ ꯇꯥꯆꯧꯅ ꯏꯆꯜꯕꯨ ꯅꯨꯡꯁꯤꯕ ꯃꯌꯦꯡ ꯇꯥꯗ꯭ꯔꯤꯅꯦ꯫ ꯏꯆꯜꯒꯤ ꯅꯤꯡꯕ ꯊꯨꯡꯖꯔꯁꯅꯨ ꯈꯟꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯔꯛꯈꯤꯕꯅꯤꯅꯦ꯫ ꯏꯅꯝꯃ ꯅꯪꯁꯨ ꯅꯆꯜꯍꯩꯕꯨ ꯉꯁꯤ ꯐꯥꯎꯕ ꯋꯥꯔꯧꯔꯤꯕ꯭ꯔꯥ? ꯑꯄꯪꯕꯤ ꯅꯆꯜꯍꯩꯅ ꯂꯥꯟꯖꯗ꯭ꯔꯕꯤ ꯏꯅꯝꯃꯒꯤ ꯃꯐꯝꯗ ꯇꯧꯍꯩꯗꯕ ꯊꯕꯛ ꯀꯌꯥ ꯇꯧꯈ꯭ꯔꯦ꯫ ꯏꯅꯝꯃꯒꯤ ꯅꯐꯝꯗꯗꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯒꯤ ꯄꯥꯡꯒꯜꯁꯨ ꯏꯐꯝꯗ ꯂꯩꯇ꯭ꯔꯦ ꯏꯅꯝꯃ꯫ ꯂꯥꯏꯖ ꯏꯅꯝꯃꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯅꯪꯅ ꯑꯩꯕꯨ ꯅꯅꯝꯃ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯏꯅꯝꯃ ꯍꯥꯏꯅ ꯀꯧꯕꯤꯕ ꯃꯤꯀꯨꯞꯇꯣ ꯋꯥꯅ ꯉꯥꯏꯖꯔꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯐꯪꯅꯤ ꯀꯔꯤꯒꯤ ꯏꯆꯜꯗ ꯀꯞꯂꯤꯕꯅꯣ? ꯑꯃꯨꯛ ꯍꯟꯅ ꯀꯞꯄ ꯌꯥꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤꯗꯃꯛ ꯅꯪꯒꯤ ꯇꯥꯆꯧꯒ ꯑꯩꯒ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯕꯁꯤꯗꯤ꯫ ꯑꯁꯨꯛ ꯊꯃꯣꯏ ꯁꯦꯡꯖꯕꯤ ꯏꯅꯝꯃ ꯅꯪꯁꯦ ꯑꯩꯒꯤ ꯐꯠꯇꯕ ꯑꯄꯤꯛꯄ ꯋꯥꯈꯜꯅ ꯀꯌꯥꯗ ꯆꯩꯅꯥ ꯄꯤꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯣꯠꯇꯨꯅ ꯊꯝꯂꯨꯔꯤꯕꯅꯣ? ꯃꯁꯤ ꯈꯜꯂꯨꯕꯗ ꯉꯁꯤꯗꯤ ꯅꯆꯜꯒꯤ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯤꯅꯦ ꯏꯅꯝꯃ꯫ ꯂꯥꯏꯖ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯑꯃꯨꯛ ꯍꯜꯂꯛꯀꯗꯕꯁꯨ ꯅꯠꯇ꯭ꯔꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯛꯀꯗꯕꯅꯤꯁꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯆꯤꯡꯈꯩ ꯑꯃꯗꯤ ꯂꯩꯍꯥꯎꯁꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫
ꯆꯤꯡꯈꯩꯅ ꯃꯆꯜꯒꯤꯗꯃꯛꯇ ꯄꯥꯝꯕꯣꯝ ꯇꯤꯡꯈ꯭ꯔꯕꯗ ꯊꯦꯕꯣꯠꯁꯨ ꯀꯤꯔꯗꯨꯅ ꯃꯁꯤ ꯑꯅꯤꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯔꯕꯒꯤ ꯇꯨꯡꯗ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯟꯕꯤꯗꯨꯅ ꯂꯥꯏꯖꯒ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅꯤ ꯂꯥꯟꯕꯨ ꯂꯥꯟꯗ꯭ꯔꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯂꯥꯜꯂꯤ ꯃꯤꯁꯛ ꯑꯗꯨꯅ ꯍꯥꯏꯖꯔꯛꯀꯗꯧ ꯃꯔꯩꯔꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯋꯥꯈꯜ ꯇꯥꯕꯤꯌꯨ, ꯐꯠꯇꯕ ꯊꯕꯛꯇꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯣꯏꯗꯕꯅꯤ꯫